ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥꯅ ꯁꯨꯕꯗ ꯉꯥꯏꯔꯒ ꯂꯩꯕꯤ ꯅꯨꯄꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯔꯝꯃꯤ꯫ ꯃꯆꯦ ꯂꯥꯡꯂꯦꯟꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯜꯂꯝꯗꯦ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯂꯥꯏꯖꯗꯤ ꯈꯔ ꯑꯗꯨꯝ ꯇꯜꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯃꯆꯥ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖ ꯆꯪꯉꯛꯇꯨꯅ "ꯏꯆꯦ, ꯑꯩꯈꯣꯏ ꯃꯥꯗꯤ ꯉꯥ ꯐꯥꯔꯨꯅꯤꯅ ꯆꯠꯈꯤꯕꯅꯤ꯫ ꯀꯥꯏꯗꯒꯤ? ꯄꯥꯠꯇꯒꯤ꯫ ꯉꯔꯥꯡꯅꯦ ꯅꯣꯡ ꯌꯥꯝ ꯇꯥꯈꯤꯕꯗꯨꯗ ꯃꯤ ꯌꯥꯝ ꯐꯥꯅꯩ ꯍꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯤ ꯏꯟꯖꯥꯡ ꯍꯥꯎꯔꯅꯤꯅꯦ?" "ꯍꯥꯎꯔꯅꯤ꯫ ꯉꯥ ꯑꯆꯧꯕ ꯐꯥꯔꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯤ." "ꯑꯗꯨꯗꯤ ꯉꯥ ꯑꯆꯧꯕ ꯐꯥꯔꯛꯑꯗꯤ ꯐꯅꯤꯗ꯫ ꯃꯁꯤꯗꯤꯕ." "ꯑꯗꯣ ꯏꯆꯦ, ꯑꯌꯨꯛꯀꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ?" "ꯏꯔꯣꯜꯂꯁꯦ ꯑꯗꯨꯒ ꯉꯥ ꯑꯃ ꯇꯥꯎꯔꯁꯦ." "ꯀꯩ ꯏꯔꯣꯟꯗꯣꯏꯕ?" "ꯄꯥꯟꯁꯦ ꯍꯦꯛꯇ ꯏꯔꯣꯟꯁꯜꯂꯒꯦ꯫ ꯑꯗꯣ ꯅꯪ ꯑꯝꯇ ꯈꯦꯠꯆꯜꯂꯛꯑꯣꯁꯦ." "ꯍꯣꯏ ꯏꯆꯦ." ꯂꯥꯏꯖ ꯃꯆꯦꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ "ꯍꯣꯔꯦꯟꯗꯤ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤꯗꯅ." "ꯀꯩ ꯊꯕꯛꯅꯣ ꯆꯦ?" "ꯂꯧꯕꯨꯛꯇꯒꯤ ꯊꯔꯣꯏ ꯈꯨꯜꯂꯨꯁꯦ." ꯉꯝꯖꯔꯔꯣꯏ." ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ "ꯄꯩꯁꯥ ꯌꯥꯝ ꯐꯪꯗꯣꯏꯅꯤꯗ ꯅꯪꯕꯣ." "ꯄꯥꯝꯖꯗꯦ ꯑꯩ ꯀꯨꯆꯨꯒ ꯂꯣꯏ ꯃꯨꯁꯤꯟꯅꯕ." "ꯀꯨꯆꯨꯒꯤ ꯋꯥꯕꯨ ꯐꯤꯅ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯂꯣꯏꯔꯦ." "ꯑꯗꯨꯏꯁꯨ ꯇꯜꯂꯦꯕ." "ꯅꯪ ꯑꯃꯅꯦ ꯑꯃ ꯍꯥꯏ ꯇꯜꯂꯤ ꯍꯥꯏ ꯑꯃ ꯍꯥꯏ ꯇꯜꯂꯤ ꯍꯥꯏ ꯍꯌꯦꯡꯋꯥꯏ ꯀꯩꯝꯇ ꯍꯩꯍꯧꯔꯔꯣꯏꯀꯣ." "ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯩꯔꯤꯁꯤꯗꯤ ꯏꯆꯦ." "ꯏꯃꯨꯡꯒꯤ ꯊꯕꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯥꯏꯕ." "ꯑꯗꯨꯒꯤꯕꯨ ꯍꯩꯇ꯭ꯔꯁꯨ ꯌꯥꯏ. ꯍꯩꯖꯤꯟꯕꯗꯅꯦ ꯀꯥꯟꯅꯗꯕ ꯂꯩꯇꯕꯅꯤꯀꯣ." "ꯑꯩꯗꯤ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯑꯝꯇ ꯁꯨꯔꯣꯏ." "ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯀꯃꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤꯕ? ꯄꯩꯁా ꯄꯥꯏꯕ ꯂꯧꯌꯥꯝ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯌꯨꯝ ꯄꯥꯟꯗꯣꯏꯅꯤ ꯀꯩꯅꯣ." "ꯐꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ?" "ꯑꯗꯣ ꯐꯪꯅꯕ ꯊꯤꯗꯣꯏꯅꯤ." "ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯪꯗ꯭ꯔꯗꯤ ꯍꯥꯏꯕ." "ꯑꯩ ꯁꯛ ꯐꯖꯩꯁꯤꯗꯤ ꯏꯆꯦ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ?" "ꯃꯁꯤꯗꯤꯕ ꯃꯊꯣꯡ ꯆꯥꯕ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦꯍꯦ." "ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯁꯦ." ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ "ꯏꯆꯥꯁꯥ, ꯏꯃꯥ ꯍꯜꯂꯛꯏꯍꯦ." "ꯏꯃꯥ ꯂꯥꯛꯑ ꯃꯥꯜꯂꯦ." ꯇꯣꯝꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯏꯃꯥ ꯍꯜꯂꯛꯑꯦ." "ꯏꯃꯥ, ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯀꯦ?" "ꯈꯔ ꯑꯗꯨꯝ ꯐꯥꯔꯛꯄꯅꯤ, ꯌꯦꯡꯉꯨꯁꯦ." ꯂꯥꯏꯖ ꯐꯥꯔꯛꯂꯤꯕ ꯉꯥ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ "ꯏꯆꯦ, ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯛꯏꯍꯦ." ꯌꯥꯎꯕꯅꯤ ꯑꯃ ꯌꯥꯎꯕꯅꯤ." "ꯑꯅꯤ ꯁꯨꯍꯜꯂꯛꯎ ꯌꯥꯗ꯭ꯔꯣ ꯏꯃꯥ?" "ꯍꯩꯃꯥ, ꯃꯤꯅ ꯂꯛꯇꯕꯗꯨꯕꯨ ꯑꯩꯅꯔꯣ?" ꯂꯥꯡꯂꯦꯟꯅ "ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯉꯟꯅ ꯀꯥꯔꯛꯑꯗꯤ?" "ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯟꯗꯅꯅꯦ ꯉꯥꯒ ꯂꯛꯇ꯭ꯔꯦꯗ." "ꯐꯔꯦ ꯏꯃꯥ, ꯆꯔꯥ ꯑꯃ ꯐꯥꯍꯧꯔꯤꯁꯦ." "ꯁꯨꯛꯐꯥ ꯐꯥꯗꯕ ꯃꯤꯁꯨ ꯌꯥꯎꯍꯧꯔꯤꯕꯅꯤꯗ." "ꯑꯗꯣ ꯏꯆꯦ, ꯄꯥꯟ ꯁꯤꯠꯇꯣꯛꯑꯁꯦ, ꯉꯥꯁꯦ ꯑꯣꯏꯅ ꯊꯣꯡꯉꯁꯤ." "ꯅꯨꯃꯤꯗꯥꯡ ꯇꯣꯛꯑꯁꯦ ꯍꯥꯏꯔꯣ?" "ꯅꯨꯃꯤꯗꯥꯡꯁꯤꯅꯅꯦ ꯄꯥꯟ ꯑꯣꯏꯅ ꯇꯧꯔꯁꯦꯕ." "ꯐꯔꯦ ꯊꯣꯡꯉꯁꯦ ꯑꯗꯨꯗꯤ." "ꯑꯁ ꯍꯥꯎꯔꯅꯤꯍꯦ." "ꯑꯗꯣ ꯉꯥꯁꯦ ꯁꯦꯝꯃꯛꯑꯣ." ꯂꯥꯏꯖ ꯁꯨꯛꯇꯣꯛꯇꯨꯅ "ꯑꯁ ꯇꯜꯂꯤꯍꯦ ꯉꯥ ꯁꯦꯝꯕꯗꯤ." "ꯍꯧꯔꯕ ꯅꯪꯒꯤ?" "ꯏꯆꯦ, ꯉꯥ ꯁꯦꯝꯕꯗꯤ ꯇꯜꯂꯦꯕ." "ꯆꯥꯕ ꯈꯛꯇꯅꯤ ꯅꯪꯅ ꯇꯟꯗꯕ, ꯁꯦꯝꯕꯗꯤ ꯇꯟꯕ." "ꯆꯥꯕꯕꯨ ꯀꯅꯥꯅ ꯇꯟꯅꯒꯦ ꯏꯃꯥ?" "ꯅꯪ ꯑꯃꯅꯦ, ꯑꯩ ꯁꯦꯝꯕꯤꯔꯛꯑꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯉꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯅ "ꯏꯆꯦ, ꯑꯗꯨꯗꯤ ꯄꯥꯟ ꯁꯤꯠꯇꯣꯛꯑꯒꯦꯀꯣ." "ꯇꯣꯛꯑꯣ." "ꯑꯗꯣ ꯏꯆꯦ, ꯉꯥ ꯊꯣꯡꯕꯗꯣ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯜꯂꯨꯀꯣ." "ꯁꯥꯍꯟꯒꯦ." ꯑꯁꯨꯝꯅ ꯃꯃꯥꯅ ꯐꯥꯔꯛꯄ ꯉꯥꯗꯨ ꯂꯥꯡꯂꯦꯟꯅ ꯊꯣꯡꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯂꯥꯏꯖ." "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" "ꯊꯣꯡꯒꯥꯜꯗꯒꯤꯅꯦ ꯏꯁꯤꯡ ꯈꯤꯇ ꯍꯣꯟꯖꯤꯜꯂꯨ." "ꯑꯁ ꯇꯜꯂꯦ." "ꯅꯪ ꯑꯃꯅꯦ, ꯊꯕꯛ ꯑꯃ ꯍꯥꯏꯕꯗ ꯇꯜꯂꯦ ꯉꯥꯛꯇ. ꯀꯔꯤ ꯑꯉꯥꯡꯅꯣꯅꯤ ꯅꯪꯕꯣ?" "ꯃꯤ ꯇꯟꯕꯁꯤꯕꯨ ꯑꯩꯅꯔꯣ? ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯔꯣ?" "ꯇꯜꯂꯦ ꯍꯥꯏꯕ ꯏꯃꯥ." ꯆꯠꯂꯣ ꯍꯣꯟꯖꯤꯜꯂꯨꯆꯣ." "ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯕ ꯑꯉꯥꯡꯁꯤꯗꯤꯀꯣ." "ꯏꯃꯥꯅ ꯀꯣꯛ ꯍꯣꯟꯖꯤꯜꯂꯨꯆꯣ ꯌꯥꯗ꯭ꯔꯣ?" "ꯏꯃꯥꯁꯦ ꯈꯣꯡ ꯌꯥꯗꯕ ꯑꯗꯨꯏꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯦ. ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯏꯃꯥꯅ ꯍꯣꯜꯂꯨꯔꯅꯤ. ꯅꯪ ꯉꯥꯡꯅꯕꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯕꯖꯥꯠꯅꯤꯗ." ꯂꯥꯏꯖ ꯈꯨꯝꯗꯦ꯫ "ꯆꯠꯂꯣ, ꯅꯆꯦꯅꯅꯦ ꯆꯥꯛꯁꯨ ꯂꯣꯏꯔꯛꯑꯅꯤ. ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯅꯅꯕ."
ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯣꯜꯂꯨꯔꯣ ꯑꯁ ꯇꯜꯂꯀꯥꯟꯁꯤꯗꯕ ꯂꯥꯏꯖ ꯇꯟꯅ ꯇꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯅ ꯉꯥꯡꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯒꯁꯨ ꯃꯥꯟꯅꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯇꯣꯝꯇ ꯉꯥꯡꯉꯝꯃꯤꯗꯨꯅ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯉꯥꯡꯅꯔꯝꯃꯤꯕ ꯁꯣꯛꯄꯕꯨ ꯆꯠꯈ꯭ꯔꯕ ꯆꯠꯈ꯭ꯔꯦ ꯅꯝꯗꯅ ꯑꯗꯣ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯤ ꯆꯥꯛ ꯊꯤꯔꯣꯔꯥ ꯆꯥꯊꯣꯛꯑꯁꯤ ꯊꯤꯔꯨꯔꯣ ꯑꯗꯣ ꯁꯨꯃꯥꯡꯁꯤꯗ ꯑꯣꯏꯅ ꯆꯥꯁꯤ ꯏꯃꯨꯡꯗꯣ ꯌꯥꯝ ꯏꯪꯉꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯤꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯄꯨꯊꯣꯔꯛꯑꯒꯦ ꯍꯣꯏ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯥꯛ ꯊꯤꯕ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯊꯤꯗꯨꯅ ꯊꯥꯡꯇꯣꯔꯛꯏ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖꯥ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯇꯣꯔꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯆꯦ ꯂꯥꯏꯖꯁꯨ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯆꯪꯂꯛꯏ ꯑꯁ ꯏꯟꯖꯥꯡ ꯃꯅꯝꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ ꯑꯗꯨꯕꯨꯗꯤ ꯅꯆꯦꯅ ꯊꯣꯡꯕꯅꯤꯗꯅ ꯑꯗꯨꯅꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯊꯣꯡꯕꯁꯦ ꯁꯨꯡꯍꯩ ꯍꯩꯖꯤꯜꯂꯨꯅꯨꯀꯣ ꯏꯃꯥꯕꯨ ꯅꯪꯅ ꯊꯣꯡꯕ ꯉꯥꯗꯣ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯅꯦ ꯏꯆꯦ ꯂꯩꯁꯤꯗꯤ ꯑꯗꯨꯏꯅꯤ ꯅꯌꯨꯝ ꯄꯥꯜꯂꯒꯗꯤ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯌꯨꯝ ꯄꯥꯜꯂꯒꯅ ꯌꯨꯝ ꯄꯥꯟꯕꯩ ꯊꯣꯛꯄ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯂꯥꯏꯅ ꯍꯥꯏꯗ꯭ꯔꯗꯤ ꯂꯨꯅ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯍꯌꯦꯡꯅꯦ ꯃꯧ ꯑꯅꯧꯕꯤꯅ ꯉꯥ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯔꯗꯤ ꯐꯖꯔꯅꯤ ꯇꯥꯅꯤꯡꯗꯦꯍꯦ ꯏꯃꯥ ꯁꯨꯝ ꯉꯥꯡꯉꯤ ꯂꯥꯡꯂꯦꯟꯗꯣ ꯅꯣꯛꯏ ꯏꯆꯦ ꯑꯩ ꯍꯧꯔꯦꯍꯦ ꯆꯥꯁꯜꯂꯣ ꯆꯥꯛ ꯀꯌꯥꯝ ꯂꯩꯍꯧꯔꯤ ꯍꯣꯔꯦꯟ ꯆꯔꯥ ꯐꯖꯅ ꯋꯥꯟꯕ ꯌꯥꯔꯅꯤꯌꯦ ꯏꯃꯥ ꯅꯪꯒꯤ ꯉꯥꯁꯤꯁꯨ ꯄꯥꯠꯀꯤ ꯑꯁꯦꯡꯕ ꯉꯥ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯣꯏꯅꯦ ꯉꯥꯁꯦ ꯌꯥꯝ ꯍꯥꯎꯏꯅꯦ ꯉꯥꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯕꯅꯦ ꯏꯆꯦꯅ ꯃꯔꯣꯜ ꯑꯃ ꯊꯣꯡꯕ ꯍꯩꯕꯒ ꯑꯩꯗꯤ ꯈꯨꯕꯤ ꯆꯤꯈꯥꯏꯔꯦꯍꯦ ꯃꯁꯤꯗꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯡꯂꯦꯟ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯥ ꯊꯝꯕꯥꯜꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯅ ꯈꯨꯜꯂꯤ ꯌꯥꯝ ꯌꯥꯝꯃꯤ ꯅꯪꯒꯤꯁꯨ ꯌꯥꯝꯃꯤꯁꯤꯗꯤ ꯀꯥꯏꯗꯩꯅꯣꯗ ꯇꯪꯈꯥꯏꯐꯥꯎ ꯐꯥꯗ꯭ꯔꯤ ꯅꯪꯗꯤ ꯍꯦꯜꯂꯕꯅꯤ ꯀꯃꯥꯏꯅꯕꯨ ꯈꯨꯟꯕꯅꯣ ꯈꯪꯗꯦ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯅꯣꯛꯏ ꯅꯪꯅ ꯊꯣꯛꯂꯛꯄꯗ ꯂꯥꯏꯖꯁꯨ ꯄꯨꯊꯣꯔꯛꯎ ꯌꯥꯗ꯭ꯔꯣ ꯍꯣ ꯑꯩꯅ ꯍꯥꯏꯕꯅꯦ ꯃꯥꯗꯤ ꯆꯠꯁꯦ ꯍꯥꯏꯕꯒ ꯌꯥꯗꯦ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯃꯥꯗꯤ ꯅꯨꯡꯁꯥꯗ ꯊꯣꯛꯄ ꯇꯜꯂꯤꯌꯦ ꯑꯉꯥꯡꯗꯣ ꯅꯣꯏꯅ ꯌꯥꯝ ꯀꯦꯍꯜꯂꯕꯅꯤ ꯃꯁꯥꯅ ꯇꯟꯕꯗꯨꯕꯨ ꯑꯩꯅ ꯆꯤꯡꯉꯒ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔో ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦꯌꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯅꯤ ꯅꯪ ꯑꯗꯣ ꯂꯥꯏꯖꯗꯨꯕꯨ ꯅꯨꯄꯥ ꯀꯣꯏꯔꯕꯣ ꯑꯃꯕꯨꯗꯤ ꯈꯪꯅꯕꯅꯤ ꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜꯗꯩꯔꯣ ꯅꯠꯇꯦ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯤ ꯃꯁꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯪꯗꯦꯗ ꯑꯩꯁꯨ ꯎꯗ꯭ꯔꯤꯌꯦ ꯑꯗꯨꯗꯤ ꯂꯣꯏꯔꯦꯍꯦ ꯑꯁꯤꯕꯨ ꯃꯆꯦꯅꯤ ꯑꯁꯦꯡꯕꯩꯅꯤ ꯅꯨꯄꯥꯗꯣ ꯎꯅꯕ ꯊꯣꯛꯄꯗ ꯅꯪꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗꯦꯗ ꯌꯥꯎꯔꯒ ꯃꯁꯛ ꯈꯪꯉꯣꯏꯗ꯭ꯔꯣ ꯑꯩꯕꯣ ꯂꯥꯏꯖꯅ ꯆꯠꯂꯨꯁꯦ ꯀꯥꯏꯅ ꯍꯧꯔꯛꯇꯕ ꯍꯧꯔꯛꯑꯦ ꯑꯗꯨꯗ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯁꯪꯗ꯭ꯔꯕ ꯅꯪ ꯑꯃꯅꯦ ꯊꯕꯛ ꯇꯧꯔ ꯂꯩꯔꯤꯉꯩꯗ ꯅꯅꯥꯎ ꯅꯨꯄꯤꯅ ꯍꯥꯟꯈ꯭ꯔꯗꯧꯅꯤ ꯍꯥꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯅꯦ ꯅꯌꯨꯝ ꯄꯥꯟꯕꯒ ꯈꯪꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯈꯪꯅꯤꯍꯦ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯌꯥꯝ ꯈꯪꯅꯤꯕ ꯅꯪ ꯁꯣꯝꯗ ꯂꯥꯏꯖꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯇꯣꯝꯕꯤꯁꯨ ꯂꯧꯕꯨꯛꯇꯒꯤ ꯉꯟꯅ ꯀꯥꯔꯛꯂꯝꯃꯤ ꯏꯃꯨꯡꯁꯦ ꯄꯨꯝꯆꯥꯏ ꯍꯦꯛ ꯆꯥꯏꯔꯒ ꯂꯩꯗ ꯇꯧꯔꯤꯁꯦ ꯍꯥꯏ ꯂꯥꯏꯖꯥ ꯀꯧꯕꯒ ꯇꯥꯗꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯅꯤꯅꯦ ꯑꯃꯨꯛ ꯇꯣꯝꯕꯤ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯉꯛꯂꯝꯃꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯂꯥꯏꯖꯥ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯂꯥꯏꯖꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯥꯏꯗꯅꯣ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯀꯥꯟꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯏꯃꯨꯡ ꯑꯁꯦ ꯂꯣꯏꯁꯟꯗꯕꯤꯗ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯊꯅꯝꯃꯤꯁꯤꯕꯣ ꯇꯨꯝ ꯍꯧꯒꯠꯂꯒ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛꯅꯦ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯑꯩ ꯐꯥꯎꯕ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯑꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯎ ꯆꯥꯎꯈꯩ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯤꯕꯣ ꯂꯣꯏꯁꯤꯟꯒꯦꯕ ꯅꯆꯦꯁꯨ ꯍꯜꯂꯛꯑꯅꯤ ꯁꯨꯃꯥꯏꯅ ꯆꯥꯏꯔꯒ ꯊꯅꯝꯃꯗꯤꯅꯦ ꯅꯆꯦꯁꯨ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯉꯅꯤ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯌꯥꯔꯦ ꯂꯥꯏꯖ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯅꯣꯡꯃꯇ ꯃꯁꯥꯅ ꯈꯪꯅ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯍꯩꯅꯗ꯭ꯔꯤ ꯐꯥꯎꯕ ꯇꯧꯗꯦꯕ ꯃꯁꯤ ꯂꯥꯏꯖ ꯇꯟꯅ ꯏꯃꯨꯡꯒꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯃꯥꯇꯣꯝꯕꯤꯁꯨ ꯂꯧ ꯀꯥꯔꯛꯄꯒꯤ ꯏꯔꯨ ꯂꯨꯖꯊꯣꯔꯛꯂꯝꯃꯤ
ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯗꯤꯅꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ. ꯑꯁ ꯆꯥꯛꯇꯤ ꯏꯆꯦ ꯂꯥꯛꯑꯒ ꯃꯥꯏꯅ ꯊꯣꯡꯖꯅꯤ. ꯋꯥꯅ ꯍꯜꯂꯛꯄ ꯅꯆꯦꯗꯣ ꯉꯥꯏꯔꯒ ꯂꯩꯔꯅꯨꯅꯦ, ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕ ꯌꯥꯏ. ꯑꯁ ꯇꯜꯂꯦꯕ. ꯅꯆꯤꯟꯗꯨꯗ ꯇꯜꯂꯦ ꯇꯜꯂꯦ ꯍꯥꯏꯃꯟꯗꯅ ꯆꯤꯟꯗꯨꯡ ꯏꯜꯂꯕꯅꯤ ꯅꯪ. ꯏꯟꯗꯦ ꯀꯩꯁꯨ. ꯆꯠꯂꯣ ꯆꯠꯂꯣ ꯊꯣꯡꯒꯠꯂꯝꯃꯣꯀꯣ, ꯏꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯀꯦ. ꯂꯥꯏꯖ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯈꯤ. ꯃꯁꯤꯗꯦꯕ ꯉꯥꯡꯅꯕ ꯑꯁꯨꯛ ꯋꯥꯕ ꯑꯉꯥꯡ ꯑꯁꯤꯕꯨ. ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯁꯨ ꯍꯜꯂꯛꯂꯝꯃꯤ. ꯂꯥꯡꯂꯦꯟ ꯅꯪ ꯍꯜꯂꯛꯑꯦꯗꯅ? ꯍꯣꯏ ꯃꯥ. ꯊꯔꯣꯏ ꯀꯌꯥꯝ ꯈꯨꯜꯂꯛꯑꯕ? ꯃꯌꯥꯝ ꯈꯨꯜꯂꯛꯑꯦ ꯇꯨ. ꯑꯦ ꯌꯥꯝꯃꯤꯅꯦꯍꯦ ꯁꯤꯗꯤ. ꯍꯌꯦꯡ ꯂꯣꯏꯅ ꯌꯣꯜꯂꯗꯣꯏꯅꯤ. ꯌꯥꯝ ꯁꯤꯠꯅꯤꯕꯣ ꯁꯤꯗꯤ. ꯏꯃꯥꯗꯤ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯏꯔꯨꯒ ꯂꯣꯏꯅ ꯂꯨꯖꯔꯦꯗ. ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝ ꯍꯥꯏꯒꯦ. ꯀꯩꯅꯣ? ꯑꯋꯥꯡꯂꯣꯝꯒꯤ ꯏꯆꯦ ꯊꯥꯔꯤꯕ ꯍꯣꯏꯗ ꯁꯅꯥ ꯃꯔꯨꯞ ꯑꯃ ꯍꯧꯅꯤ ꯍꯥꯏ. ꯁꯟ ꯀꯌꯥꯒꯤꯅꯣ? 3ꯅꯦ ꯍꯥꯏ. ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯝꯃꯤꯅꯦ. ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯁꯤꯟꯍꯧꯁꯤ 2. 2ꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ? ꯑꯃꯈꯛ ꯌꯥꯎꯁꯤ. ꯑꯃ ꯐꯥꯎꯕ ꯍꯨꯟꯕ ꯉꯝꯗ꯭ꯔꯕ ꯈꯪꯕ ꯅꯠꯇꯦꯗ. ꯑꯃꯈꯛꯇꯤ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ? ꯌꯥꯅꯤ, ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯍꯨꯟꯒꯦ. ꯅꯪ ꯋꯥꯅꯤꯗ. ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯉꯝꯅꯤꯕ. ꯋꯥꯔꯁꯨ ꯋꯥꯅ ꯈꯔ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯈꯨꯗꯛꯇ ꯁꯥꯕ ꯀꯥꯏꯗꯨꯗꯤꯅꯦ ꯀꯩꯁꯨ ꯉꯝꯃꯔꯣꯏ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯕꯗꯤꯅꯦ ꯏꯋꯥ ꯋꯥꯔꯣꯏꯗꯕ. ꯑꯩꯈꯣꯏ ꯂꯥꯏꯖꯕꯨ ꯀꯥꯏ ꯂꯩꯒꯦ ꯎꯗꯦꯅ. ꯑꯩꯅꯅꯦ ꯆꯥꯛ ꯊꯣꯡꯉꯨꯆꯣꯅ ꯆꯪꯍꯟꯈꯤꯕꯅꯤ. ꯃꯥꯕꯨ ꯌꯥꯕꯨ ꯌꯥꯕ꯭ꯔꯣ? ꯅꯝꯗꯅ ꯊꯥꯖꯤꯟꯈꯤꯕꯅꯤ. ꯊꯣꯡꯉꯝꯗꯣꯏꯔꯥ ꯇꯨꯝꯃꯒ ꯂꯩꯔꯝꯗꯣꯏꯔꯥ ꯈꯪꯕ ꯅꯠꯇꯦꯗ. ꯑꯩꯁꯨ ꯈꯣꯡ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯈꯤꯒꯦ. ꯇꯧꯔꯣ ꯇꯧꯔꯣ, ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ. ꯍꯣꯏ ꯃꯥ. ꯇꯣꯝꯕꯤ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯂꯥꯏꯖꯗꯣ ꯁꯤꯡ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ, ꯍꯩꯃꯥ, ꯉꯁꯥꯏꯗꯒꯤ ꯆꯪꯈ꯭ꯔꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯁꯤꯡꯁꯦ ꯃꯩ ꯆꯥꯎ ꯌꯥꯗ꯭ꯔꯦ. ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯗꯧꯔꯤꯗ. ꯁꯤꯕꯨ ꯑꯩꯅꯔꯣ? ꯃꯤ ꯁꯤꯡ ꯆꯥꯎ ꯌꯥꯗꯕꯁꯤꯕꯨ. ꯁꯤꯡꯗꯣ ꯉꯁꯥꯏ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯇꯕ꯭ꯔꯣ? ꯐꯧꯗꯣꯛꯇꯦ. ꯑꯩꯕꯨ ꯉꯁꯥꯏ ꯅꯨꯡꯁꯥ ꯍꯦꯛ ꯊꯣꯛꯄꯒ ꯐꯧꯗꯣꯛꯎ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯑꯩ ꯀꯥꯎꯊꯣꯛꯑꯕ. ꯅꯪ ꯑꯃꯅꯦ ꯂꯥꯏꯖꯥ, ꯏꯃꯥ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯑꯁ ꯀꯥꯎꯕꯅꯦꯕ ꯑꯩ. ꯆꯠꯂꯣ ꯌꯥꯔꯦ ꯅꯪ. ꯑꯣꯏꯒꯗꯕ ꯅꯠꯇꯦ. ꯑꯝꯇ ꯅꯠꯇꯦꯀꯣ ꯅꯪꯅ ꯇꯧꯕꯁꯦ. ꯂꯥꯏꯖꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ. ꯇꯣꯝꯕꯤ ꯁꯥꯎꯅ, ꯊꯕꯛ ꯑꯃꯠꯇ ꯑꯣꯏꯅꯕ ꯇꯧꯗꯦ. ꯍꯥꯏꯔꯝꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯔꯝꯗꯕꯁꯤꯕꯨ. ꯂꯥꯡꯂꯦꯟꯁꯨ ꯆꯪꯂꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯏꯁꯧ ꯂꯥꯡꯉꯒ ꯂꯩꯔꯗꯤ? ꯉꯁꯥꯏ ꯅꯨꯡꯁꯥ ꯍꯦꯛ ꯊꯣꯛꯄꯒꯅꯦ ꯁꯤꯡ ꯐꯧꯗꯣꯛꯎ ꯍꯥꯏꯔꯝꯕꯗꯣ ꯑꯃꯠꯇ ꯐꯧꯗꯣꯛꯑꯝꯗ꯭ꯔꯦ. ꯁꯤꯡꯁꯨ ꯆꯥꯛꯎ ꯌꯥꯗꯦꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ. ꯍꯥꯏꯈꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯝꯗꯦꯕ. ꯌꯥꯔꯦꯁꯦ ꯏꯃꯥ, ꯃꯅꯤꯡꯗ ꯁꯤꯡ ꯑꯀꯪꯕ ꯂꯩꯕꯅꯤ, ꯑꯩ ꯂꯧꯁꯤꯜꯂꯛꯑꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤ. ꯃꯃꯥ ꯇꯣꯝꯕꯤꯅ, ꯍꯥꯏꯔꯁꯨ ꯂꯧꯗꯦ. ꯈꯪꯗꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ ꯁꯤꯕꯨ. ꯁꯣꯝꯗ ꯂꯥꯏꯖ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯣꯝꯕꯤꯁꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ. ꯊꯕꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯃꯒ ꯂꯩꯔꯕ꯭ꯔꯣ? ꯂꯥꯏꯖꯅ, ꯏꯁꯤꯡ ꯆꯥꯛꯍꯧꯔꯕꯣ? ꯀꯗꯥꯏꯗꯒꯤ ꯆꯥꯛꯇꯣꯏꯅꯣ, ꯅꯪꯅ ꯐꯧꯗꯤ ꯐꯧꯗꯣꯛꯇꯅ? ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯅ. ꯑꯗꯨꯗꯤ ꯉꯝꯃꯣꯏꯗ. ꯆꯔꯥ ꯍꯦꯟꯕꯁꯨ ꯇꯜꯂꯤꯕ. ꯃꯤ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ. ꯅꯆꯦꯅ ꯆꯥꯛ ꯊꯣꯡꯍꯧꯔꯕꯅꯤ. ꯏꯆꯦꯅ ꯑꯣꯏꯅ? ꯋꯥꯅꯁꯨ ꯊꯔꯣꯏ ꯈꯨꯜꯂꯨꯕ, ꯑꯗꯨꯒ ꯆꯥꯛꯁꯨ ꯑꯃꯨꯛ ꯊꯣꯡꯉꯤꯕ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤꯝꯇ ꯁꯨꯗꯅ ꯂꯩ. ꯀꯩꯝꯇ ꯁꯨꯗꯕ ꯀꯥꯏꯗꯦ ꯍꯥꯏꯅꯨꯗ. ꯉꯁꯥꯏꯈꯩ ꯑꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯜꯂꯤꯗꯨꯗꯤ. ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤ ꯈꯨꯂꯣꯏꯁꯟꯗꯨꯗꯤꯅꯦ ꯇꯧꯗ ꯌꯥꯗꯗꯨꯅ ꯀꯕꯛ ꯀꯕꯛ ꯇꯧꯕ. ꯏꯃꯥꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯡꯊꯥꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥ. ꯍꯩ, ꯅꯆꯦꯅ ꯆꯥꯛ ꯊꯣꯡꯂꯕꯅꯤꯅ ꯆꯠꯂꯣ. ꯅꯪꯅꯅꯦ ꯐꯤꯁꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯥꯎ. ꯐꯤ ꯁꯥꯗꯣꯏꯕ ꯑꯩꯅ? ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅꯣ? ꯇꯜꯂꯦ ꯑꯩ, ꯂꯪ ꯇꯠꯂꯒ ꯁꯝꯕ ꯌꯥꯝ ꯇꯜꯂꯦꯕ. ꯏꯕꯦꯝꯃ, ꯅꯪꯅ ꯇꯟꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯆꯥꯕ. ꯁꯨꯕ ꯌꯥꯎꯗꯅ ꯆꯥꯕ ꯈꯛꯇꯨꯅ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯑꯩꯁꯨ ꯈꯪꯉꯦ. ꯈꯪꯉꯒ ꯀꯩꯗꯧꯔꯕ? ꯑꯩꯅ ꯁꯥꯕꯗꯣ ꯊꯤꯌꯦ ꯍꯥꯏꯕ ꯏꯆꯦꯅ. ꯍꯩ, ꯎꯔꯩ ꯄꯥꯔꯩ ꯈꯨꯝꯕ ꯍꯧꯔꯛꯑꯕ ꯅꯪ? ꯅꯠꯇꯦꯕ, ꯊꯥꯖꯗ꯭ꯔꯒ ꯏꯆꯦꯗ ꯍꯪꯉꯨ. ꯍꯩ, ꯊꯤꯔꯦ ꯍꯥꯏꯔꯗꯤ ꯐꯖꯅ ꯋꯥꯈꯜꯗꯨ ꯂꯨꯞꯂꯒ ꯁꯥꯕ ꯀꯩꯗꯧꯒꯦ? ꯁꯥꯔꯤꯅꯦ, ꯑꯗꯨꯏꯁꯨ ꯊꯤ. ꯂꯥꯏꯖ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯗꯨꯗ ꯇꯧꯔꯒ ꯂꯩ. ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯃꯥ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜꯗ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ. ꯉꯥꯡꯗꯗꯤ ꯀꯩꯅꯣ? ꯅꯪꯒꯤ ꯅꯑꯣꯡꯗꯨꯅ ꯉꯥꯡꯉꯤꯕꯅꯤ.
ꯑꯣꯏꯔꯣꯏꯗꯕꯤꯁꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛꯇꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯏꯃꯥ ꯂꯥꯡꯂꯦꯟ ꯂꯩꯇ꯭ꯔꯣ ꯂꯩꯈꯤꯕꯅꯤ ꯂꯥꯏꯖꯥ ꯅꯆꯦ ꯀꯧꯊꯣꯔꯛꯑꯣ ꯂꯥꯏꯖꯥ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ 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 ꯊꯥꯔꯤꯛ ꯂꯥꯛꯑꯦ ꯂꯥꯏꯖꯥ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯎꯗꯕ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯊꯥꯔꯤꯛ ꯅꯠꯇꯦ ꯅꯪꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯃꯃꯥ ꯇꯣꯝꯕꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯃꯥꯅꯕꯨ ꯀꯩꯗꯧꯅꯤꯒꯦ ꯇꯨꯝꯕꯒ ꯆꯥꯕꯒ ꯅꯠꯇꯅ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯊꯣꯔꯛꯇꯨꯅ ꯊꯥꯔꯤꯛ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯧ ꯌꯥꯗ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯡꯂꯦꯟ ꯊꯥꯔꯤꯛꯄꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯂꯥꯏꯖꯥ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯒꯤꯅꯣ ꯏꯃꯥ ꯅꯪꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯀꯩꯗꯧꯔꯒꯦ ꯃꯤꯅ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯗꯕ ꯃꯥꯟꯈꯤꯔꯣꯏꯗ꯭ꯔꯣ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗꯤ ꯑꯩ ꯌꯣꯜꯂꯒ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯩ ꯌꯣꯟꯕ ꯅꯠꯇꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯊꯕꯛ ꯐꯕ ꯑꯃꯨꯛ ꯁꯥꯅꯤꯡꯂꯤꯕ꯭ꯔꯥꯕ ꯌꯥꯔꯦ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯌꯦꯡꯉꯨꯅꯦꯍꯦ ꯅꯆꯦ ꯑꯅꯤꯁꯤꯅ ꯁꯨꯕ ꯅꯣꯝꯕ ꯀꯌꯥꯗ ꯀꯜꯂꯤꯕ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯇꯨꯝꯕꯒ ꯆꯥꯕꯒ ꯃꯇꯧ ꯇꯝꯖꯧꯅꯤ ꯅꯆꯦꯁꯤꯡ ꯑꯁꯤꯒꯤ ꯁꯨꯒꯦꯔ ꯁꯨꯔꯣꯏꯔ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨ ꯑꯦ ꯀꯔꯤꯗ ꯃꯥꯟꯅꯔꯤꯕ ꯑꯩꯗꯤꯅꯦ ꯅꯨꯄꯥ ꯄꯩꯁꯥ ꯄꯥꯏꯕ ꯑꯃ ꯊꯤꯔꯒ ꯂꯩꯗꯣꯏꯕ ꯑꯗꯨꯒ ꯁꯨꯗ꯭ꯔꯒ ꯌꯥꯅꯤ ꯁꯤꯅꯦꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯃꯅꯦ ꯅꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯔꯅꯨꯀꯣ ꯀꯔꯤꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯕ ꯄꯥꯝꯖꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯤꯡꯕꯅ ꯑꯃ ꯊꯨꯡꯕꯅ ꯑꯃꯅꯤ ꯇꯧꯅꯔꯤꯕꯁꯦ ꯑꯗꯨꯏꯁꯨ ꯅꯔꯥꯏꯕꯛ ꯐꯗꯅ ꯈꯟꯖꯔꯤꯕꯗꯣ ꯊꯨꯡꯂꯕꯗꯤ ꯐꯩꯗꯣ ꯑꯗꯨꯗꯤ ꯍꯦꯛ ꯅꯠꯇꯗꯅ ꯊꯨꯡꯗ꯭ꯔꯦꯅ ꯈꯜꯂꯣ ꯊꯕꯛ ꯑꯃꯇ ꯃꯄꯨꯡ ꯐꯥꯅ ꯍꯩꯖꯤꯟꯕꯁꯨ ꯅꯠꯇꯦ ꯍꯣ ꯑꯩꯒꯤꯗꯃꯛꯇꯅꯦ ꯀꯩꯁꯨ ꯋꯥꯕꯤꯔꯨꯔꯅꯨ ꯅꯪꯅꯦ ꯅꯃꯥ ꯑꯩꯒꯤ ꯈꯌꯥꯠꯇ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯃꯥꯅ ꯈꯔꯒ ꯇꯥꯍꯟꯅꯤꯡꯕꯒ ꯅꯆꯤꯟꯗꯣ ꯈꯨꯝꯃꯛꯀꯅꯨꯀꯣ ꯏꯃꯨꯡꯗꯅ ꯊꯥꯔꯤꯛꯅ ꯍꯌꯦꯡꯗꯣ ꯏꯕꯥꯅꯤ ꯂꯧ ꯑꯃ ꯀꯨꯝꯃꯨꯗꯕ ꯌꯥꯗ꯭ꯔꯦ ꯀꯅꯥꯒꯤꯅꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯏꯆꯦꯅ ꯍꯥꯏꯔꯛꯄꯅꯤ ꯃꯣꯏꯒꯤ ꯂꯧꯔꯣ ꯅꯠꯇꯦ ꯈꯨꯟ ꯊꯪꯅꯕꯒꯤ ꯂꯧ ꯑꯃ ꯑꯩꯈꯣꯏꯔꯣꯝꯗ ꯎꯕꯗꯣ ꯑꯣ ꯐꯧꯒ ꯌꯥꯝꯅ ꯄꯥꯟꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯗꯣ ꯄꯩꯁꯥꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯅꯨꯡꯉꯥꯏꯅꯤꯌꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯦꯍꯣꯏ ꯀꯨꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯍꯌꯦꯡꯁꯨ ꯅꯣꯏ ꯆꯦꯍꯣꯏ ꯌꯥꯎꯗꯣꯏ ꯅꯠꯇ꯭ꯔꯣ ꯌꯥꯎꯗꯣꯏꯅꯦ ꯀꯨꯝꯃꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯃꯁꯤꯡ ꯄꯥꯟꯁꯤꯜꯂꯦꯀꯣ ꯍꯣꯏ ꯑꯗꯣ ꯈꯔ ꯉꯟꯅꯗꯤ ꯆꯠꯁꯤꯀꯣ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯣꯏꯅꯦ ꯑꯗꯣ ꯅꯪ ꯂꯥꯛꯏꯉꯩꯁꯤꯗ ꯁꯤꯡꯖꯨ ꯆꯥꯁꯤꯔꯥ ꯌꯥꯏꯅꯦ ꯆꯥꯁꯤ ꯃꯣꯔꯣꯛ ꯁꯥꯍꯜꯂꯒ ꯍꯣꯏ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯥꯡꯂꯦꯟꯅ ꯅꯥꯎ ꯁꯤꯡꯖꯨ ꯆꯥꯁꯤ ꯉꯥꯔꯤ ꯂꯧꯔꯛꯑꯣ ꯍꯣꯏ ꯆꯦ ꯃꯃꯥ ꯇꯣꯝꯕꯤꯅ ꯆꯥꯕꯒꯤꯅꯦ ꯍꯥꯏꯔꯗꯤ ꯍꯔꯥꯎꯔꯝꯃꯅꯤ ꯍꯣꯏ ꯂꯥꯏꯖꯥ ꯃꯆꯤꯟ ꯄꯩꯔꯝꯗꯨꯅ ꯉꯥꯔꯤ ꯂꯧꯕ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯡꯂꯦꯟꯒ ꯊꯥꯔꯤꯛꯀꯗꯣ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯕꯨꯛꯇ ꯂꯧ ꯌꯩꯕ ꯌꯥꯎꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯥꯈꯪ ꯑꯅꯤꯈꯛ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯤꯕꯗꯨ ꯊꯧꯕꯒ ꯄꯥꯔꯤꯒꯅꯤ ꯊꯥꯔꯤꯛꯅ ꯄꯥꯈꯪ ꯑꯅꯤꯁꯦ ꯃꯁꯛ ꯃꯊꯧ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯄꯥꯈꯪ ꯀꯥꯏꯅ ꯌꯥꯝ ꯈꯪꯕꯗꯧꯅ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯃꯗꯤ ꯐꯖꯅꯤ ꯅꯪ ꯑꯣꯏꯔꯝꯃꯣꯏꯍꯦ ꯅꯪ ꯂꯣꯏ ꯈꯪꯉꯣꯍꯦ ꯑꯃ ꯃꯁꯥ ꯈꯔ ꯐꯕꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯥ ꯊꯧꯕꯕꯨꯅꯤ ꯊꯥꯔꯤꯛ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯊꯧꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯨ ꯂꯥꯡꯂꯦꯟꯗ ꯊꯝꯂꯛꯏ ꯂꯥꯡꯂꯦꯟꯁꯨ ꯊꯥꯔꯤꯛꯅ ꯍꯥꯏꯕꯗꯨꯗ ꯊꯧꯕꯗ ꯌꯦꯡꯂꯨꯕꯅꯤ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯆꯥꯟꯅꯩ ꯂꯥꯡꯂꯦꯟ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯛꯊꯖꯩ ꯊꯧꯕꯁꯨ ꯃꯣꯃꯣꯟ ꯇꯧꯖꯩ ꯊꯧꯕꯒꯤ ꯃꯔꯨꯞ ꯄꯥꯔꯤꯅ ꯅꯨꯄꯥ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯨ ꯀꯅꯥꯗꯅꯣ ꯊꯧꯕꯁꯨ ꯃꯣꯃꯣꯟ ꯇꯧꯅ ꯑꯁꯤꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯌꯦꯠꯄꯁꯤꯗ ꯅꯪꯒꯤꯁꯦ ꯄꯥꯝꯃꯤꯕ ꯍꯥꯏꯗꯨꯔꯣ ꯊꯧꯕ ꯈꯨꯝꯗꯦ ꯃꯣꯃꯣꯟ ꯈꯛ ꯅꯣꯛꯏ ꯂꯧ ꯁꯨꯔꯤꯕ ꯃꯌꯥꯝꯒꯤ ꯆꯥꯅꯅꯕꯗꯨ ꯊꯅꯝꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛꯅ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯂꯧ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯅꯤꯃꯛꯂꯣ ꯅꯠꯇꯦ ꯈꯔ ꯃꯁꯛ ꯐꯖꯕꯁꯦ ꯑꯁꯤꯁꯦ ꯃꯁꯥꯒ ꯐꯕꯁꯦ ꯑꯣ ꯑꯗꯣ ꯃꯌꯨꯝꯒ ꯄꯥꯜꯂꯕꯣ ꯄꯥꯟꯗ꯭ꯔꯤꯍꯦ ꯃꯤ ꯄꯥꯈꯪꯅꯤ ꯑꯣ ꯊꯥꯔꯤꯛ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯄꯥꯈꯪꯅꯦꯅ ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ ꯅꯣꯛꯐꯦꯠ ꯈꯛ ꯇꯧꯏ
ꯀꯩꯅꯣ ꯅꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯨꯟꯅ ꯍꯪꯉꯤꯗꯨꯕꯣ? ꯑꯣ, ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤꯗ ꯈꯪꯅꯤꯡꯗꯅ ꯍꯪꯉꯤꯅꯤꯅꯦ ꯏꯆꯦ. ꯅꯣꯏꯒꯤꯁꯤꯕꯨ ꯉꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯕ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯏꯌꯦ. ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗꯤ ꯉꯥꯎꯔꯝꯃꯣꯏꯗ. ꯀꯥꯏꯗꯩꯅꯣ ꯏꯆꯦ, ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯇꯅ ꯉꯥꯎꯔꯝꯗꯣꯏ ꯄꯣꯠꯅꯤ. ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥꯁꯤꯕꯨ ꯀꯥꯏꯅ ꯍꯥꯏꯗꯅ. ꯊꯧꯕꯁꯨ ꯃꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗ ꯌꯦꯡꯉꯝꯃꯤꯗ. ꯑꯁ, ꯑꯁꯦꯡꯕꯒꯤ ꯌꯦꯡꯉꯝꯕ꯭ꯔꯣ ꯏꯆꯦ? ꯌꯦꯡꯉꯝꯃꯤ. ꯏꯆꯦꯅ ꯎꯍꯧꯔꯤꯕꯅꯤ. ꯃꯥꯒꯤꯗꯣ ꯂꯥꯡꯂꯦꯟꯗ ꯉꯥꯎꯈꯤꯕ ꯃꯥꯜꯂꯤ. ꯍꯥꯏꯔꯤꯁꯤ ꯇꯥꯔꯦꯗꯅ ꯂꯥꯡꯂꯦꯟ. ꯂꯥꯡꯂꯦꯟꯗꯤ ꯀꯩꯁꯨ ꯈꯨꯝꯖꯗꯦ, ꯊꯥꯔꯤꯛ ꯃꯈꯥ ꯇꯥꯗꯨꯅ. ꯏꯆꯦ, ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯃꯃꯤꯡꯕꯨꯗꯤ ꯊꯧꯕ ꯀꯧꯕꯅꯤ. ꯃꯁꯛꯀ ꯃꯃꯤꯡꯒ ꯌꯥꯝ ꯆꯥꯅꯩ. ꯀꯩꯗꯧꯔꯦ ꯂꯥꯡꯂꯦꯟ? ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦꯅꯦ ꯅꯪꯗꯤ? ꯊꯥꯔꯤꯛꯅ, ꯏꯆꯦ, ꯊꯧꯕ ꯎꯕꯗꯒꯤ ꯂꯥꯡꯂꯦꯟꯁꯦ ꯃꯔꯣꯟ ꯊꯣꯛꯈꯤꯗ꯭ꯔꯦ. ꯑꯁ, ꯇꯥꯅꯤꯡꯗꯦꯀꯣ. ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯂꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯖꯁꯨ ꯂꯨꯍꯣꯡꯂꯝꯃꯤ. ꯂꯥꯡꯂꯦꯟꯗꯒꯤ ꯂꯥꯏꯖꯅ ꯍꯥꯟꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯑꯁꯨꯝꯅ ꯈꯔ ꯂꯩꯔꯒ ꯊꯧꯕꯒꯤ ꯏꯃꯨꯡꯅ ꯂꯥꯡꯂꯦꯟꯕꯨ ꯃꯃꯧ ꯑꯣꯏꯅꯅꯕ ꯍꯥꯏꯖꯕ ꯂꯥꯛꯂꯝꯃꯤ. ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯛꯁꯨ ꯂꯩꯗꯨꯅ, ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯠꯂꯣꯏ ꯍꯥꯏꯔꯝꯃꯒ ꯅꯪꯅ ꯍꯥꯟꯈꯤꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯤ ꯁꯤꯗꯤ. ꯅꯪꯒꯤꯁꯨ ꯀꯨꯏꯔꯔꯣꯏ ꯀꯩꯅꯣ. ꯑꯗꯣ ꯅꯪꯅꯗꯤ ꯍꯥꯟꯗꯧꯔꯦꯗꯅ. ꯃꯇꯝ ꯈꯔꯈꯛ ꯍꯥꯟꯕꯁꯤꯕꯨ. ꯍꯣꯏꯗ ꯍꯥꯟꯖꯧꯗ. ꯏꯆꯥꯅ ꯑꯩꯅ ꯍꯥꯟꯅ ꯄꯣꯛꯑ ꯂꯣꯏꯔꯦ. ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯤ. ꯅꯪꯉꯣꯟꯗꯕꯨ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯕ? ꯍꯣꯏ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯂꯥꯏꯖꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯑꯗꯨꯝ. ꯏꯃꯨꯡꯗꯨꯕꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯉꯥꯏꯕꯅꯦ, ꯃꯥꯅ ꯄꯥꯝꯖꯅ ꯈꯟꯖꯈꯤꯕꯅꯤ. ꯀꯨꯏꯔꯦꯅꯦ ꯎꯗꯕ ꯏꯅꯥꯎꯅꯨꯄꯤꯗꯣ, ꯅꯨꯡꯕꯨ ꯅꯨꯡꯁꯤ. ꯑꯩꯁꯨꯅꯦ, ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯨ ꯑꯝꯇ ꯁꯪꯗ꯭ꯔꯦ. ꯃꯁꯤꯅꯤ ꯏꯕꯦꯝꯃ, ꯅꯤꯡꯉꯣꯜ ꯍꯥꯏꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯦ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯀꯥꯏꯅꯗꯣꯏꯕ. ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ. ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗ꯭ꯔꯣ? ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯑꯁ, ꯂꯧ ꯌꯩꯕꯗ ꯊꯧꯕꯅ ꯅꯪꯉꯣꯟꯗ ꯌꯦꯡꯉꯝꯃꯤ ꯍꯥꯏꯕꯗꯣ. ꯏꯁ, ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏꯅꯣ ꯀꯨꯏꯈ꯭ꯔꯕ ꯋꯥꯗꯨꯕꯣ? ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯏꯆꯦꯅ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯑꯁꯦꯡꯕꯩ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ. ꯑꯩꯁꯨ ꯃꯇꯝꯗꯨꯗꯗꯤ ꯊꯥꯖꯔꯨꯗꯕꯅꯤ. ꯑꯗꯨꯅꯦ ꯍꯥꯏꯁꯦ. ꯑꯗꯨꯒꯗꯤ ꯑꯍꯜ ꯂꯃꯟ ꯐꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯄꯩ ꯋꯥꯅꯤ. ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅꯕꯨ ꯈꯜꯂꯨꯗ꯭ꯔꯕꯅꯤ. ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯑꯗꯨꯒ ꯄꯥꯟꯗꯧꯔꯦꯗꯅ. ꯄꯥꯝꯖꯕ ꯅꯨꯄꯥ ꯂꯥꯛꯄꯗꯒꯤ. ꯌꯥꯗꯦꯀꯣ, ꯃꯤꯗꯤ ꯃꯔꯥꯏꯕꯛ ꯐꯕꯤ ꯑꯣꯏꯈꯤꯗꯧꯔꯤ. ꯅꯪ ꯁꯣꯏꯗꯧꯔꯤꯗꯨꯗꯤ. ꯑꯗꯣ ꯏꯄꯥꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯄꯨꯟꯁꯤꯀꯣ. ꯄꯨꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯡꯂꯦꯟꯁꯨ ꯂꯨꯍꯣꯡꯂꯝꯃꯤ. ꯂꯥꯏꯖꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ. ꯃꯌꯨꯝꯗꯗꯤ ꯆꯥꯛꯄꯨ ꯐꯖꯅ ꯊꯣꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯗꯤ ꯊꯣꯡꯗꯕ ꯌꯥꯗ꯭ꯔꯦ. ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗꯨ ꯆꯪꯂꯛꯇꯨꯅ, ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤꯀꯣ, ꯆꯥꯛꯇꯨ ꯅꯪꯉꯣꯏꯀꯣ. ꯅꯪꯅꯅꯕ ꯇꯧꯒꯦ ꯑꯩ. ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯏꯟꯁꯥꯡ ꯄꯨꯡꯊꯣꯡ ꯊꯣꯡꯖꯤꯟꯕꯤꯗꯨꯗꯤ ꯇꯧꯒꯅꯨꯀꯣ. ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯅꯪꯅ ꯊꯣꯡꯕꯁꯤꯕꯨ ꯁꯨꯡꯍꯥꯎ ꯍꯦꯛ ꯍꯥꯎꯇꯦ. ꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩꯕꯨꯗꯤ ꯅꯪꯅ ꯊꯣꯡꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ. ꯑꯩꯁꯨ ꯍꯥꯎꯅꯕꯗꯤ ꯍꯣꯠꯅꯔꯤꯗꯅ. ꯐꯔꯦꯁꯤ ꯂꯣꯏꯁꯤꯜꯂꯣ. ꯑꯩꯅꯦ, ꯊꯕꯛ ꯑꯝꯇ ꯍꯥꯏꯗꯣꯛꯈꯤꯒꯦ. ꯍꯣꯏ. ꯊꯣꯏꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯃꯥ ꯊꯣꯏꯅꯨꯅ. ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯏꯃꯥ, ꯃꯤ ꯑꯝꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ. ꯄꯩꯁꯥ ꯈꯤꯇ ꯄꯤꯔꯝꯃꯨ. ꯀꯩꯒꯤꯅꯣ ꯏꯃꯥ? ꯅꯆꯟꯅꯨꯄꯤꯒꯤꯅꯦ, ꯐꯤ ꯑꯝꯇ ꯂꯩꯒꯦ. ꯍꯣꯏ, ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯄꯤꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯌꯥꯅꯤ. ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯅꯪꯒꯤ ꯐꯅꯦꯛꯇꯨꯕꯨ ꯐꯪꯗ꯭ꯔꯤꯕꯣ? ꯐꯪꯗꯣꯔꯦ ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯐꯪꯉꯅꯤ. ꯏꯃꯥꯁꯨ ꯏꯪꯈꯣꯜꯒꯤ ꯍꯣꯠꯅꯕꯗꯅꯦ ꯀꯣꯟꯒ ꯁꯥꯕ ꯑꯝꯇ ꯁꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯇꯥꯆꯧꯕꯨ ꯀꯩ ꯍꯥꯏꯔꯝꯒꯦ ꯏꯃꯥ? ꯑꯣ, ꯍꯜꯂꯛꯑꯒ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ. ꯐꯅꯦꯛꯁꯦ ꯌꯣꯜꯂꯒ ꯂꯩꯒꯦꯕꯨ ꯍꯥꯟꯅ ꯄꯩꯁా ꯂꯧꯁꯤꯜꯂꯨꯕ ꯑꯣꯏꯕꯅꯤꯅ ꯌꯣꯜꯂꯁꯨ ꯄꯩꯁా ꯑꯝꯇ ꯐꯪꯉꯔꯣꯏꯕ. ꯑꯗꯨꯅꯤꯅꯦ, ꯍꯥꯟꯅ ꯂꯧꯁꯤꯜꯂꯒ ꯐꯤ ꯁꯥꯕꯁꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦꯗ. ꯑꯗꯣ ꯏꯃꯥ, ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ. ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯀꯣꯟꯁꯦ. ꯍꯣꯏꯅꯦ, ꯃꯌꯨꯝꯗꯒꯤ ꯍꯥꯄꯛꯄꯁꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏ. ꯑꯁꯤ ꯀꯩꯗꯧꯔꯒꯦ? ꯐꯤꯁꯨ ꯀꯩꯝꯇ ꯁꯥꯟꯅꯗꯦ, ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯥꯔꯒ ꯂꯩꯔꯤ. ꯑꯗꯨꯅꯤꯅꯦ, ꯃꯥꯁꯨ ꯐꯤꯁꯦ ꯇꯦꯛ ꯈꯔ ꯁꯥꯖꯤꯟꯕꯗꯤ ꯐꯕꯅꯤ. ꯈꯪꯗꯦꯗ, ꯀꯔꯤꯕꯨ ꯈꯜꯂꯤꯅꯣ? ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯊꯣꯔꯛꯇꯨꯅ, ꯏꯃꯥ, ꯊꯕꯥ, ꯆꯥꯛ ꯂꯣꯏꯔꯦ.
ꯊꯤꯔꯝꯃꯣ ꯆꯪꯉꯛꯑꯒꯦ꯫ ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯕꯦꯝꯃ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯁꯥꯔꯣ꯫ ꯍꯣꯏ ꯃꯥ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯊꯕꯛ ꯀꯟꯕ ꯏꯃꯨꯡꯅꯤ꯫ ꯊꯣꯏꯅꯨꯅ ꯅꯅꯝꯃꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯛꯄ ꯎꯗꯦꯗ꯫ ꯇꯨꯝꯃꯝꯒꯅꯤꯌꯦ ꯏꯃꯥ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯇꯨꯝꯁꯤꯜꯂꯕ ꯖꯥꯠꯂꯅꯦ? ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯨꯝꯃꯤꯗꯨꯗꯤ꯫ ꯊꯣꯏꯅꯨ ꯃꯈꯥ ꯇꯥꯔꯛꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯗꯨ ꯏꯌꯥꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯂꯥꯏꯖ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯏꯖ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯨꯃꯤꯗꯥꯡꯁꯦ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯨꯒꯦ? ꯏꯃꯥꯒꯤꯗꯤ ꯏꯌꯥ ꯌꯥꯏ, ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ꯫ ꯍꯣꯏ ꯃꯥ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯃꯣ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯣ꯫ ꯀꯩꯊꯦꯜꯗꯒꯤ ꯐꯤ ꯑꯃꯇ ꯂꯩꯅꯤꯡꯕ꯫ ꯀꯩꯗꯧꯅꯕ ꯐꯤꯅꯣ? ꯏꯟꯅꯕꯅꯤ ꯀꯩꯅꯣ, ꯐꯤꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ ꯏꯟꯕ ꯅꯠꯇꯅ? ꯅꯠꯇꯦꯅꯦꯍꯦ, ꯀꯥꯏ ꯆꯠꯄꯗ ꯏꯟꯗꯣꯏꯅꯣꯕ? ꯆꯠꯄ ꯈꯣꯠꯄꯒꯤ ꯑꯝꯇ ꯅꯠꯇꯦ, ꯆꯨꯝꯅ ꯏꯟꯅꯅꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ, ꯀꯣꯟꯅ ꯂꯩꯔꯁꯤ꯫ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯊꯕꯥꯒꯤ ꯂꯩꯕꯒꯤ ꯉꯁꯥꯏ ꯄꯩꯁꯥ ꯄꯤꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯁ, ꯑꯩꯁꯨ ꯑꯃ ꯂꯩꯅꯤꯡꯕꯅꯤ꯫ ꯑꯗꯣ ꯀꯣꯟꯅ ꯂꯩꯔꯁꯦꯕ꯫ ꯌꯨꯝꯗꯒꯤ ꯌꯥꯎꯖꯔꯛꯄ ꯐꯤꯁꯤꯡꯁꯦ ꯁꯤꯗꯒꯤ ꯍꯦꯟꯗꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯂꯥꯏꯖ, ꯅꯪꯁꯦ ꯃꯈꯥ ꯌꯥꯝ ꯇꯥꯏꯗ꯫ ꯌꯥꯔꯦ ꯇꯨꯝꯃꯨ꯫ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯑꯩ, ꯍꯌꯦꯡ ꯊꯕꯛ ꯆꯠꯇꯣꯏꯅꯤ꯫ ꯄꯣꯊꯥꯔꯣ ꯌꯥꯔꯦ꯫ ꯊꯣꯏꯕꯗꯨ ꯄꯣꯊꯥꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯕꯥꯒ ꯊꯣꯏꯅꯨꯒ ꯃꯄꯥꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯗꯨ ꯎꯕꯗ, ꯑꯁ, ꯇꯨꯝꯃꯨꯔꯒꯦꯗ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ꯫ ꯊꯣꯏꯕꯒ ꯂꯥꯏꯖꯒꯗꯨ ꯈꯠꯅꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯕ ꯄꯣꯠ ꯑꯝꯇ ꯇꯥꯃꯣꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗꯤꯌꯦ꯫ ꯑꯩꯁꯨ ꯂꯩꯕ ꯌꯥꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯗꯅ꯫ ꯑꯣ, 50ꯒꯤ ꯃꯅꯨꯡꯗ ꯑꯃꯒ ꯂꯩꯕꯗꯨꯔꯣ? ꯂꯥꯏꯖ, ꯑꯩꯁꯦ ꯄꯩꯁా ꯌꯥꯝꯅ ꯊꯣꯛꯄ ꯅꯠꯇꯦ, ꯌꯥꯅ ꯌꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯏꯃꯨꯡꯁꯤ ꯄꯨꯅꯅꯕ ꯍꯣꯠꯅꯕꯒ ꯑꯩꯁꯦ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤ꯫ ꯇꯥꯃꯣꯕꯨ ꯅꯍꯥꯟꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ, ꯀꯩꯝꯇ ꯋꯥꯠꯍꯜꯂꯣꯏ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯋꯥꯅꯤꯗꯅ꯫ ꯍꯥꯟꯅꯒꯤ ꯋꯥꯗꯨꯗꯅꯤ ꯊꯥꯖꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯗꯨ ꯄꯨꯊꯣꯛꯑꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯁꯥꯎꯅꯤꯡꯕ, ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕ꯫ ꯑꯩꯁꯨꯅꯦ ꯐꯅꯌꯥꯝꯗꯤ ꯍꯣꯠꯅꯕꯅꯤ, ꯋꯥꯈꯜ ꯑꯝꯇ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ꯫ ꯇꯥꯔꯣꯏ, ꯅꯪꯗꯤ ꯇꯥꯔꯣꯏꯕ꯫ ꯅꯪꯁꯨꯅꯦ ꯑꯩꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯕ ꯌꯥꯕꯅꯤ꯫ ꯑꯦ, ꯀꯔꯤ ꯃꯇꯦꯡꯅꯣ? ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯗꯤ꯫ ꯃꯈꯥꯒꯤ ꯏꯇꯥꯎ ꯇꯣꯝꯕꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝ ꯐꯈ꯭ꯔꯦ꯫ ꯃꯤꯒꯤ ꯅꯨꯄꯤ ꯊꯥꯒꯠꯂꯤꯅꯤꯅꯦ꯫ ꯐꯤꯕꯨ ꯁꯥꯕꯋꯣ, ꯌꯦꯟ ꯉꯥꯅꯨꯕꯨ ꯂꯣꯏꯕꯣ, ꯊꯕꯛ ꯀꯌꯥ ꯑꯃ ꯀꯜꯂꯤ꯫ ꯑꯗꯨꯅꯅꯦ ꯇꯣꯝꯕꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯂꯤꯕꯅꯤ꯫ ꯑꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯗꯣ ꯅꯪꯁꯨ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ꯫ ꯑꯩꯁꯨꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯃꯤꯁꯨ ꯇꯧꯔꯤꯅꯤ, ꯑꯗꯨꯒ ꯅꯇꯣꯝꯇ ꯂꯣꯏꯅ ꯍꯣꯠꯅꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯊꯕꯥꯒ ꯏꯃꯥꯒꯁꯨ ꯌꯥꯎꯔꯤ꯫ ꯑꯣ, ꯃꯈꯣꯏ ꯇꯥꯃꯣꯒꯤꯁꯦ ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯅ ꯁꯨꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯌꯥꯝꯅ ꯁꯨꯍꯟꯅꯤꯡꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤ? ꯃꯇꯦꯡ ꯈꯖꯤꯛ ꯑꯣꯏꯅꯅꯕ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩ ꯐꯤ ꯁꯥꯕ ꯀꯩꯀꯥ ꯀꯩꯝꯇ ꯍꯩꯔꯛꯇꯦ, ꯑꯗꯨꯅꯅꯦ ꯇꯧꯕꯁꯨ ꯉꯝꯃꯣꯏ꯫ ꯑꯗꯨꯗꯤꯅꯦ ꯌꯥꯅ ꯌꯥꯅꯅꯕ ꯂꯩꯕ ꯇꯥꯔꯦ꯫ ꯃꯗꯨ ꯌꯥꯔꯣꯏꯗ꯫ ꯑꯩꯁꯨ ꯏꯇꯣꯝꯇ ꯍꯣꯠꯅꯕꯗ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯤꯡꯕ ꯊꯨꯡꯍꯟꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯝꯗꯧꯅꯤ, ꯑꯔꯦꯝꯕꯒꯤ ꯌꯨꯝ ꯄꯥꯜꯂꯛꯏ꯫ ꯑꯩꯁꯨꯅꯦ ꯁꯨꯃꯥꯏꯅ ꯋꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝꯒ ꯑꯝꯇ ꯄꯥꯜꯂꯝꯃꯣꯏꯗꯕꯅꯤ꯫ ꯅꯪꯁꯨ ꯅꯍꯥꯟꯋꯥꯏꯗꯤ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯅꯤ ꯀꯥꯏꯗꯅ꯫ ꯑꯣ, ꯑꯩꯁꯨꯅꯦ ꯉꯝꯗꯧ ꯃꯥꯟꯕ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯆꯪꯂꯛꯇꯨꯅ, ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯌꯥꯝꯅ ꯍꯧꯅ ꯉꯥꯡꯅꯒꯅꯨ, ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩꯀꯣ꯫ ꯏꯃꯥ, ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏ꯫ ꯍꯥꯏ, ꯅꯤꯡꯊꯤꯅ ꯍꯥꯏꯅꯧꯅꯦ ꯅꯣꯏꯕꯣ꯫ ꯊꯣꯏꯕꯗꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯣꯏꯅꯨꯅ, ꯏꯪꯅ ꯇꯞꯅ ꯍꯥꯏꯅꯧꯀꯣ, ꯏꯃꯥ ꯏꯀꯥꯏꯖꯩ꯫ ꯍꯣꯏ ꯃꯥ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯥꯅ ꯐꯤ ꯁꯥꯗꯨꯅ ꯂꯩ꯫ ꯊꯣꯏꯅꯨꯁꯨ ꯀꯥꯏꯗꯅꯣꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ, ꯀꯌꯥꯗꯤ ꯍꯦꯛ ꯐꯖꯍꯧꯔꯦ ꯃꯥꯒꯤ ꯐꯤꯗꯣ꯫ ꯃꯆꯥꯅꯨꯄꯤ ꯊꯕꯥꯅ, ꯀꯅꯥꯒꯤ ꯐꯤꯅꯣ ꯏꯃꯥ?
ꯑꯣ ꯃꯅꯤꯡꯒꯤꯅ ꯅꯝꯃ ꯊꯝꯕꯥꯜꯒꯤꯅꯤ ꯑꯩꯁꯨ ꯎꯔꯦ ꯌꯥꯝ ꯐꯖꯍꯧꯕꯅꯤ ꯃꯤꯒꯤ ꯃꯧꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯧꯅ ꯏꯅꯝꯃ ꯇꯥꯅꯤꯀꯣ ꯏꯃꯥ ꯇꯥꯕꯗꯨꯅ ꯍꯦꯟꯅꯕꯨ ꯐꯔꯕꯅꯤ ꯑꯁ ꯏꯃꯥꯁꯤꯗꯤꯕ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯒꯤ ꯃꯧꯅ ꯐꯤ ꯐꯅꯦꯛ ꯐꯖ ꯐꯖꯕ ꯁꯥꯏ ꯑꯩꯈꯣꯏꯒꯤꯅ ꯉꯥꯏꯍꯥꯛ ꯁꯪꯕꯒ ꯇꯨꯝꯗꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯍꯥꯄꯛꯄ ꯀꯣꯟꯁꯤꯁꯨ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯂꯥꯏꯖ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯑꯩꯉꯣꯟꯗꯔꯣ ꯍꯣꯏꯅꯦ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯣꯟꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯥꯔꯒ ꯊꯝꯃꯤ ꯐꯤ ꯑꯃ ꯁꯥꯖꯤꯟꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯐꯤ ꯁꯥꯕꯗꯣ ꯐꯖꯅ ꯍꯩꯇꯦ ꯍꯩꯇꯕꯗꯨꯗꯤꯅꯦ ꯇꯝꯃꯒ ꯍꯩꯒꯗꯕꯅꯤ ꯅꯆꯟꯅꯨꯄꯤꯁꯨ ꯍꯩꯔꯤ ꯑꯩꯁꯨ ꯍꯩꯔꯤꯅ ꯑꯩꯈꯣꯏꯅ ꯇꯥꯛꯂꯕꯁꯨ ꯌꯥꯏ ꯏꯃꯥ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯁꯥꯔꯛꯇꯦ ꯍꯩ ꯌꯨꯝꯗ ꯁꯥꯗꯕꯗꯨꯅ ꯁꯥꯗꯕꯅꯤ ꯁꯤꯗ ꯁꯥꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯤ ꯑꯁꯨꯛ ꯌꯥꯝ ꯁꯥꯍꯟꯅꯤꯡꯉꯤꯁꯤꯕꯣ ꯍꯩ ꯅꯁꯥꯅ ꯁꯥꯖꯔꯕꯗꯤ ꯐꯠꯇ꯭ꯔꯣ ꯅꯁꯥꯒꯤ ꯑꯃ ꯂꯧꯍꯧꯔꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨꯅ ꯌꯣꯜꯂꯒ ꯅꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯃꯣꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯁꯅꯤ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯅꯄꯨꯔꯣꯏꯕꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯠꯇꯦ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯂꯛꯄ ꯈꯔꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯣꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯅꯪꯅ ꯃꯇꯦꯡ ꯈꯖꯤꯛ ꯇꯧꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯩꯇꯕꯗꯨꯕꯨ ꯑꯩ ꯀꯃꯥꯏꯅ ꯁꯨ ꯍꯥꯏꯅꯣ ꯏꯃꯥ ꯍꯩ ꯐꯤ ꯁꯥꯗ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯏ ꯏꯃꯥꯒꯤꯁꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯊꯕꯛꯁꯨ ꯍꯥꯏꯔꯤꯔꯣ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛꯁꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯌꯨꯝꯗ ꯇꯧꯁꯤꯟꯕ ꯌꯥꯕ ꯇꯧꯁꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯌꯦꯟ ꯉꯥꯅꯨ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯕ ꯌꯥꯏꯅ ꯌꯨꯝꯁꯤꯃ ꯅꯉꯣꯟꯗ ꯄꯨꯔꯥ ꯄꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯄꯨꯔꯣꯏꯕꯅ ꯈꯛ ꯁꯨꯕꯗꯣ ꯉꯥꯏꯔꯒ ꯂꯩꯒꯅꯨ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯥꯟꯖꯕ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯒꯗꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯅ ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ ꯏꯃꯥ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯂꯧꯁꯨ ꯂꯧꯕꯤꯔꯣꯏꯗꯕꯗ ꯃꯥꯒꯤ ꯐꯅꯅꯕ ꯍꯥꯏꯔꯒ ꯁꯥꯎꯗꯅꯒ ꯇꯧꯏꯅꯦ ꯃꯁꯦ ꯑꯣ ꯁꯨꯅꯤꯡꯗꯕꯒꯤꯅꯤ ꯏꯃꯥ ꯁꯨꯅꯤꯡꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯁꯨꯈ꯭ꯔꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨꯅꯦ ꯃꯇꯣꯝꯇ ꯇꯧꯍꯟꯕ ꯅꯠꯇꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯁꯨ ꯏꯃꯥꯁꯨ ꯌꯥꯎꯔꯤꯕ ꯏꯕꯨꯡꯉꯣꯁꯤꯅꯒꯅꯦ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯇꯥꯆꯧꯅꯁꯨ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯂꯧꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯋꯥꯅꯤꯕꯣ ꯅꯨꯄꯥꯅ ꯈꯛ ꯁꯨꯕ ꯉꯥꯏꯔꯒ ꯂꯩꯕꯅꯗꯤ ꯆꯥꯎꯈꯠꯄ ꯋꯥꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯅꯨꯡꯉꯥꯏꯔꯒ ꯂꯥꯛꯄ ꯏꯃꯨꯡ ꯑꯣꯏꯔꯕꯗꯤ ꯐꯩ ꯋꯥꯅ ꯍꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯕꯗꯤ ꯃꯉꯣꯟꯗ ꯀꯩꯝꯇ ꯁꯨꯍꯟꯗ꯭ꯔꯁꯨ ꯌꯥꯏ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯨꯍꯟꯅꯤꯡꯕꯒꯤꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯑꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯋꯥ ꯑꯅꯥ ꯁꯔꯨꯛ ꯌꯥꯕ ꯇꯥꯕꯅꯤ ꯃꯋꯥꯁꯤꯅ ꯋꯥꯕꯗ ꯃꯥꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯣꯠꯅꯃꯤꯟꯅꯔꯕꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯥꯐꯩꯗꯅ ꯏꯃꯥꯅꯁꯨꯅꯦ ꯄꯥꯡꯁꯟꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯂꯩꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯃꯅꯤꯡ ꯊꯨꯡꯖꯔꯦꯗꯅ ꯃꯁꯥꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯂꯩꯅꯤꯡꯕ ꯂꯩꯕ ꯌꯥꯔꯦ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯏꯃꯥ ꯇꯣꯛꯑꯁꯦ ꯀꯣꯛ ꯆꯤꯛꯑꯦ ꯆꯤꯛꯀꯅꯤ ꯅꯪꯃꯁꯨ ꯃꯤ ꯃꯅꯤꯡꯒꯤ ꯏꯅꯝꯃ ꯍꯣꯏ ꯂꯧꯌꯥꯝ ꯆꯥꯗꯅ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯕꯁꯤ ꯐꯥꯎꯕꯗꯅꯦ ꯐꯤ ꯐꯅꯦꯛ ꯑꯇꯥꯡ ꯑꯇꯥꯡꯕ ꯃꯌꯥꯝ ꯑꯃ ꯁꯥꯏ ꯑꯗꯨꯅꯤꯅꯦ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯇꯜꯂꯣꯏꯗꯕꯅꯤ ꯏꯃꯥꯅꯅꯦ ꯐꯅ ꯉꯥꯡꯉꯁꯨ ꯇꯥꯔꯔꯣꯏ ꯅꯪ ꯇꯥꯆꯧꯁꯤꯅꯅꯦ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯃꯗꯨꯗꯅꯦ ꯀꯔꯤꯃꯠꯇ ꯌꯦꯡꯍꯧꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅꯅꯤ ꯐꯖꯕꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯈꯪꯅꯔꯝꯕꯗꯣ ꯀꯌꯥꯝ ꯐꯩ ꯍꯣꯏꯅꯦ ꯊꯕꯛꯀ ꯌꯥꯝ ꯐꯕꯗꯥꯏꯅꯦ ꯈꯨꯐ ꯑꯃꯅꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯩ ꯑꯗꯣ ꯀꯩꯗꯧꯕꯗꯒꯤ ꯀꯥꯏꯅꯈ꯭ꯔꯤꯅꯣ ꯇꯥꯆꯧꯅꯅꯦ ꯃꯁꯛ ꯊꯤꯅ ꯀꯥꯏꯅꯊꯣꯛꯏꯕ ꯍꯩꯃꯥ ꯀꯩꯁꯨ ꯌꯥꯝꯅ ꯊꯤꯕꯁꯨ ꯅꯠꯇꯕꯗꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯌꯥꯔꯣꯏꯅꯤ ꯑꯐꯕ ꯅꯨꯄꯤ ꯈꯟꯕ ꯍꯩꯇꯦꯕ ꯏꯅꯝꯃꯁꯨ ꯌꯥꯝꯅ ꯐꯠꯇꯕꯕꯨꯗꯤ ꯅꯠꯇꯦ ꯈꯔ ꯇꯟꯕ ꯑꯁꯤꯁꯨꯅꯦ ꯐꯠꯇꯕ ꯃꯈꯜ ꯑꯃꯅꯤꯅꯦꯍꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨꯅꯦ ꯅꯌꯨꯝ ꯄꯥꯜꯂꯒ ꯑꯁꯨꯃꯥꯏꯅꯒ ꯇꯧꯒꯅꯨꯀꯣ ꯑꯁ ꯇꯧꯔꯣꯏꯍꯦ ꯃꯤꯅ ꯅꯣꯛꯅꯒꯅꯤꯀꯣ ꯏꯃꯥ ꯏꯀꯥꯏ ꯇꯧꯔꯣꯏꯃꯤ ꯏꯃꯥ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ ꯂꯥꯏꯖꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯅ
ꯆꯥꯛꯇꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯊꯣꯡꯕꯗ ꯉꯥꯏꯔꯤꯌꯦ, ꯀꯩꯗꯧꯔꯒꯦ? ꯂꯥꯝꯃꯕ ꯑꯗꯨꯒꯤꯅꯤꯅꯦ. ꯊꯕꯛ ꯃꯐꯝꯗ ꯀꯩꯝꯇ ꯆꯥꯔꯛꯇ꯭ꯔꯕꯣ? ꯉꯁꯤꯗꯤ ꯃꯄꯨꯗꯨꯅ ꯀꯩꯝꯇ ꯄꯨꯊꯣꯔꯛꯇ꯭ꯔꯦ. ꯂꯣꯏꯔꯦꯍꯦ, ꯃꯣꯏꯁꯨ ꯈꯔꯗꯤ ꯄꯨꯊꯣꯛꯄ ꯌꯥꯕꯅꯤ, ꯊꯕꯛ ꯋꯥꯅ ꯁꯨꯔꯒ. ꯅꯍꯥꯟꯈꯩꯕꯨꯗꯤ ꯄꯨꯊꯣꯔꯛꯄꯅꯤ. ꯑꯗꯣ ꯉꯁꯤꯅ ꯀꯩꯗꯧꯔꯕ? ꯌꯨꯝꯕꯨꯒꯤ ꯃꯤꯈꯩ ꯊꯕꯛ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈꯤꯕ. ꯑꯣ, ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯅꯪꯅ ꯊꯣꯡꯉꯤꯗꯨꯕꯣ? ꯏꯔꯣꯜꯂꯦ. ꯑꯦ, ꯉꯁꯥꯏꯁꯨ ꯏꯔꯣꯟꯕ, ꯍꯧꯖꯤꯛꯁꯨ ꯏꯔꯣꯟꯕ. ꯑꯇꯣꯞꯄ ꯏꯟꯁꯥꯡꯗꯤ ꯂꯩꯁꯨ ꯂꯩꯇꯅ. ꯍꯣꯏꯗꯍꯦ, ꯄꯪꯆꯥ ꯆꯥꯔ ꯂꯣꯏꯔꯦ. ꯃꯤ ꯈꯔꯗꯤ ꯆꯔꯥ ꯍꯦꯟꯕ ꯐꯥꯎꯕ ꯌꯥꯎꯔꯝꯗꯣꯏꯅꯤ. ꯏꯟꯁꯥꯡꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯉꯝꯖꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ. ꯉꯝꯅ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ. ꯅꯪꯁꯨꯅꯦ, ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯖꯤꯟꯕ ꯌꯥꯔꯤ ꯄꯣꯠꯅꯤ. ꯑꯣ, ꯑꯩꯗꯤ ꯍꯩꯇꯤꯌꯦ. ꯅꯪꯒꯤꯗꯤꯅꯦ ꯍꯩꯇꯦ ꯉꯥꯛꯇꯅꯤ. ꯇꯜꯂꯤꯔ ꯍꯩꯇ꯭ꯔꯤꯔ ꯈꯪꯗꯦ. ꯇꯥꯃꯣ ꯊꯥꯕꯗꯤ ꯀꯩꯗꯧꯒꯦ? ꯑꯩꯗꯤꯅꯦ ꯊꯕꯛ ꯆꯠꯄꯗ ꯍꯦꯛꯇ ꯁꯪꯗꯕ. ꯉꯥꯏꯍꯥꯛꯈꯛ ꯁꯪꯕꯗꯨꯗꯤ ꯋꯥꯔꯨꯕꯅꯤꯅ ꯄꯣꯊꯥꯅꯤꯡꯕ. ꯑꯣ, ꯁꯪꯗꯤꯌꯦ ꯑꯩꯁꯨ. ꯅꯪꯗꯤ ꯇꯨꯝꯕꯗ ꯁꯪꯗ꯭ꯔꯤ ꯑꯣꯏꯔꯝꯅꯤ. ꯃꯥꯅꯤ. ꯅꯪ ꯑꯃꯅꯦ, ꯏꯃꯥꯅ ꯈꯔ ꯇꯦꯛ ꯇꯦꯛ ꯊꯥꯖꯕ ꯑꯁꯤꯗ ꯆꯥꯕꯗ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ. ꯅꯪꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯅꯤ. ꯀꯩꯝꯇꯁꯨ ꯁꯨꯅꯤꯡꯗꯦ. ꯑꯩꯅꯦ ꯌꯨꯝꯗꯅꯦ ꯁꯤꯒꯨꯝꯕꯁꯦ ꯑꯝꯇ ꯇꯧꯔꯛꯇꯦ. ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ. ꯑꯩꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯍꯥꯟꯅꯁꯨ ꯇꯥꯃꯣꯗ ꯑꯁꯦꯡꯕ ꯍꯥꯏꯔꯤꯗꯨꯗꯤ. ꯍꯣꯏꯅꯦ, ꯑꯩꯅꯗꯤ ꯅꯪꯒꯤ ꯋꯥꯗꯣ ꯐꯥꯒꯤ ꯃꯥꯜꯂꯨꯕ. ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯐꯥꯒꯤꯅꯤ ꯈꯜꯂꯤꯕ ꯀꯣꯛꯇꯨꯕꯨ ꯀꯩ ꯀꯣꯛꯅꯣ? ꯈꯪꯅ ꯈꯪꯅ ꯂꯧꯔꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦꯗꯅ. ꯑꯗꯨꯅꯦ, ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨ. ꯍꯣꯏ. ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯅꯤ. ꯏꯃꯥꯒ ꯊꯕꯥꯒꯗꯤ? ꯃꯄꯥꯟꯗ ꯐꯤ ꯁꯥꯔꯝꯒꯅꯤ. ꯊꯕꯛ ꯐꯈ꯭ꯔꯕ ꯅꯪꯒꯨꯝꯕ ꯅꯠꯇꯦ. ꯑꯦ, ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯉꯤꯁꯤꯗꯤ. ꯅꯪꯅ ꯊꯕꯛ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯊꯕꯥꯁꯨ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯉꯛꯀꯅꯤ. ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ. ꯇꯥꯅꯤꯡꯉꯣꯏꯌꯦ, ꯅꯪꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ. ꯈꯗꯥꯡ ꯊꯥꯗꯕꯗ ꯋꯥꯔꯝꯃꯅꯤ. ꯈꯗꯥꯡ ꯅꯠꯇꯦꯅꯦ, ꯑꯁꯦꯡꯕ ꯍꯥꯏꯕꯅꯤꯅꯦ. ꯑꯗꯣ ꯇꯥꯃꯣ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯀꯩꯅꯣ ꯍꯥꯏꯌꯣ. ꯄꯩꯁా ꯈꯤꯇ ꯄꯤꯔꯛꯑꯣ. ꯀꯩꯗꯧꯅꯕꯅꯣ? ꯄꯩꯁꯥꯒ ꯑꯝꯇ ꯐꯪꯗ꯭ꯔꯤ. ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯄꯩꯁꯥ ꯈꯥꯒꯠꯅꯔꯒ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯅꯩꯌꯦ, ꯑꯗꯨꯒꯤꯅꯤ. ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯃꯁꯨꯒꯤꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯅꯨ. ꯅꯁꯥꯅ ꯉꯝꯅꯅꯕ ꯍꯣꯠꯅꯖꯧ. ꯀꯩꯅꯣ? ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁా ꯊꯣꯛꯇꯅ ꯏꯁꯥꯅ ꯄꯨꯊꯣꯛꯆꯗꯣꯏꯅꯣ? ꯑꯗꯨꯗꯅꯤ ꯑꯩꯅ ꯄꯩꯁా ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯣꯛꯅꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯣ. ꯑꯁ, ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ. ꯆꯥꯛ ꯆꯥꯅꯕꯗ ꯌꯥꯎꯒꯗꯧꯔꯤꯕ ꯃꯧꯁꯤꯡꯗꯣ ꯃꯁꯥ ꯃꯁꯥꯅ ꯄꯨꯊꯣꯛꯆꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯈꯣꯏ ꯁꯥꯒꯤ ꯃꯧꯁꯤꯡꯁꯤꯗꯤꯅꯦ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯟꯈ꯭ꯔꯖꯥꯠꯅꯤ. ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯀ꯭ꯋꯥ ꯆꯥꯕꯒꯤ ꯂꯨꯄꯥ 5 ꯐꯥꯎꯕ ꯑꯩꯉꯣꯟꯗꯒꯤ ꯅꯤꯗꯅ. ꯃꯌꯥꯝꯗꯣ ꯏꯇꯣꯝꯇ ꯄꯨꯕ ꯉꯝꯗꯦ. ꯂꯥꯏꯖ ꯁꯥꯎꯅ. ꯇꯥꯃꯣꯒꯤꯁꯤꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯤ. ꯃꯌꯥꯝ ꯑꯃ ꯂꯩꯔꯗꯤꯅꯦ ꯑꯩꯁꯨ ꯄꯤꯅꯤ. ꯂꯩꯇꯕꯒꯤꯅꯤ ꯑꯩꯅ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯦ. ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯃꯁꯨꯒꯤꯗꯤꯅꯦ ꯅꯁꯥꯅ ꯉꯝꯅꯅꯕ ꯍꯣꯠꯅꯖꯧ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯨ ꯊꯣꯛꯈꯤ. ꯂꯥꯏꯖ ꯀꯞꯅꯤꯡ ꯀꯞꯅꯤꯡ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯩꯍꯧꯏ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯥꯏꯖ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯃꯥ ꯇꯣꯝꯕꯤꯅ, ꯈꯔ ꯉꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯆꯥꯛ ꯆꯥꯕ ꯅꯪꯅꯅꯕ. ꯃꯊꯪ ꯑꯣꯏꯅ ꯉꯟꯅ ꯂꯥꯛꯑꯒꯦ. ꯏꯃꯥ, ꯍꯣꯔꯦꯟꯅꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯄꯤꯒꯦ ꯄꯨꯈꯣ. ꯏꯆꯦꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯏꯃꯥ? ꯃꯥꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯗꯅꯦ ꯂꯥꯛꯄꯒ ꯁꯪꯕ ꯅꯠꯇꯦꯗ. ꯎꯗꯕ ꯀꯨꯏꯔꯦ ꯏꯆꯦꯗꯣ. ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯕꯨ ꯅꯌꯥꯡ ꯏꯀꯪ ꯀꯪꯁꯤꯜꯂꯤꯗ. ꯍꯣꯏ ꯏꯃꯥ, ꯀꯪꯁꯤꯜꯂꯕꯅꯤ. ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕꯅꯅꯦ ꯅꯪꯕꯣ? ꯈꯔ ꯈꯔ ꯆꯥꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ? ꯏꯟꯖꯥꯡꯗꯣ ꯍꯥꯎꯇꯕ, ꯑꯗꯨꯅ ꯆꯥꯕ ꯌꯥꯗꯕ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯕꯨꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯆꯤꯜꯍꯥꯎ ꯌꯥꯝꯅ ꯊꯤꯕꯅꯤꯅꯦ. ꯑꯍꯥꯎꯕꯒ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦꯗ. ꯊꯥ 3-4 ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯏ. ꯌꯥꯝ ꯂꯩꯇ꯭ꯔꯕ꯭ꯔꯅꯦ ꯅꯣꯏꯕꯣ? ꯈꯔ ꯂꯩꯇ꯭ꯔꯦ ꯏꯃꯥ. ꯃꯣꯏꯗꯤꯅꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯄꯪꯆꯥꯗ ꯆꯥꯏ. ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯍꯥꯏꯗꯣ ꯑꯗꯨꯅꯤ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯗ. ꯅꯄꯨꯔꯣꯏꯕꯗꯤ ꯅꯉꯣꯟꯗ ꯂꯨꯅ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ? ꯈꯪꯗꯦꯗ, ꯇꯧꯔꯤꯔ ꯇꯧꯗ꯭ꯔꯤꯔ. ꯀꯔꯤ ꯄꯥꯈꯨꯝꯅꯣꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯐꯤ ꯁꯥꯅꯤ ꯈꯪꯗꯦ, ꯏꯪꯈꯣꯜ ꯄꯣꯠ ꯊꯥꯅꯤ ꯈꯪꯗꯦ. ꯇꯨꯝꯃꯒ ꯂꯩ ꯍꯥꯏꯅ ꯄꯨꯡꯆꯩꯗ ꯆꯩ. ꯄꯩꯁꯥ ꯈꯔ ꯅꯤꯔꯨꯔꯁꯨꯅꯦ ꯃꯆꯥ ꯃꯁꯨꯒꯤꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ, ꯅꯁꯥꯅ ꯉꯝꯅꯅꯕ ꯍꯣꯠꯅꯧ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ. ꯏꯃꯥ, ꯑꯩ ꯆꯥꯛ ꯆꯥꯒꯗꯕ ꯐꯥꯎꯕ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ. ꯅꯪꯕꯨ ꯏꯃꯥꯅ ꯀꯣꯟ ꯍꯥꯞꯈꯤꯕꯗꯨꯕꯨ ꯐꯤꯒ ꯑꯝꯇ ꯁꯥꯗ꯭ꯔꯣ? ꯁꯥꯗꯦꯗ. ꯁꯥꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯍꯦꯛꯇ ꯇꯟꯕ,
ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ ꯃꯤꯅꯅꯦ ꯊꯤꯅ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯕ ꯆꯩꯕ ꯇꯥꯕ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯂꯩꯁꯥꯔꯤꯉꯩ ꯄꯨꯟꯁꯤꯒ ꯃꯧ ꯑꯣꯏꯔꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯁꯤꯗ ꯄꯪꯂꯩꯗ ꯂꯩꯕꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯔꯒ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯌꯥꯔꯣꯏ ꯌꯥꯗꯦ ꯏꯃꯥ ꯑꯗꯨꯅꯅꯦ ꯋꯥꯈꯜꯗꯨ ꯈꯔ ꯇꯧ ꯑꯁ ꯌꯨꯝꯒ ꯄꯥꯜꯂꯝꯗ꯭ꯔꯕꯁꯨ ꯐꯒꯗꯕꯅꯦꯅ ꯈꯜꯂꯛꯑꯦꯗ ꯃꯁꯤꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ ꯐꯤ ꯅꯨꯡꯗꯣ ꯈꯔꯒ ꯁꯥꯔꯕ ꯅꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯉꯨ ꯃꯊꯟꯇ ꯍꯣꯠꯅꯕꯗ ꯋꯥꯒꯅꯤ ꯅꯄꯨꯔꯣꯏꯕ ꯋꯥꯕꯗ ꯅꯪꯁꯨ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯨ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯅꯨꯄꯥꯅ ꯁꯨꯕ ꯈꯛꯁꯨ ꯉꯥꯏꯔꯒ ꯂꯩꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯃꯈꯣꯏꯗ ꯌꯦꯠꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯣꯏꯕ ꯀ꯭ꯋꯥ ꯑꯃ ꯆꯥꯕꯩꯁꯨ ꯀꯩꯅꯣꯝꯃ ꯇꯧꯕꯩꯁꯨ ꯈꯤꯇꯪ ꯇꯧꯕꯩꯁꯨ ꯁꯨꯝ ꯅꯨꯄꯥꯗ ꯅꯤꯔꯒ ꯂꯩꯔꯗꯤꯅꯦ ꯎꯁꯤꯠꯇꯕꯒꯤ ꯆꯥꯡ ꯑꯗꯨ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯅꯅꯦ ꯊꯤꯅ ꯆꯩꯔꯛꯀꯅꯤ ꯑꯗꯣ ꯊꯣꯛꯇꯅꯕ ꯍꯣꯠꯅꯧ ꯆꯨꯝꯃꯤ ꯏꯃꯥꯅ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯒ ꯂꯥꯛꯑꯕꯅꯤ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯅꯪꯁꯨ ꯊꯦꯡꯈꯤꯅꯤ ꯏꯃꯥꯒ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯎꯁꯤ ꯍꯣꯏ ꯏꯃꯥ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯡꯂꯦꯟꯒꯤ ꯏꯃꯨꯡꯗꯅꯤ ꯂꯥꯡꯂꯦꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯂꯥꯡꯂꯦꯟꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯦꯝ ꯂꯩꯍꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯑꯩꯅ ꯁꯣꯔꯥ ꯆꯠꯄꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯠꯇꯦ ꯀꯔꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯅꯣꯕ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯧꯁꯤꯗ ꯑꯁ ꯋꯥꯔꯤꯁꯦ ꯑꯝꯇꯗꯤ ꯂꯣꯏꯐꯥꯎ ꯇꯥꯈꯣꯕ ꯇꯥꯔꯤꯅꯦ ꯍꯥꯏꯔꯛꯎꯅꯦ ꯑꯣ ꯃꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯡꯂꯦꯟꯁꯦ ꯐꯩ ꯈꯣꯠꯂꯦꯅ ꯊꯥꯒꯠꯂꯝꯃꯤꯕꯅꯤ ꯃꯤ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅꯦ ꯃꯣꯏꯗꯤꯅꯦ ꯑꯩ ꯂꯩ ꯍꯥꯏꯕꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯊꯥꯒꯠꯄ ꯑꯣꯏꯔꯗꯤ ꯐꯩ ꯃꯗꯨ ꯅꯠꯇꯗꯅꯅꯦ ꯐꯠꯇꯕ ꯉꯥꯡꯅꯔꯕꯗꯤꯅꯦ ꯈꯠꯅꯒꯦ ꯇꯧꯕꯅꯤ ꯑꯣ ꯌꯥꯝ ꯊꯧꯅꯥ ꯐꯔꯦꯗ ꯐꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯧꯒꯤꯗꯃꯛꯇꯅꯦ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯧ ꯑꯁꯤꯒꯤ ꯂꯩꯀꯥꯏꯅꯅꯦ ꯐꯠꯇꯕ ꯑꯃꯠꯇ ꯉꯥꯡꯅꯐꯝ ꯂꯩꯕ ꯅꯠꯇꯦꯗ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯊꯕꯛꯅ ꯊꯕꯛ ꯐꯔꯤꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯅꯕ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯌꯥꯗꯦ ꯑꯩꯅꯁꯨ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯋꯥꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯍꯩꯈ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯍꯩꯔꯤꯕꯅꯤꯅꯦ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯕꯁꯤꯗꯅꯦ ꯏꯃꯧ ꯑꯐꯕ ꯑꯃ ꯐꯪꯕꯁꯦ ꯃꯁꯤꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯅꯤꯅꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯏꯃꯥ ꯍꯩꯃꯥ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ ꯀꯩꯊꯦꯜ ꯐꯥꯎꯗ ꯊꯣꯛꯎꯒꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅꯣꯅꯦ ꯉꯥ ꯃꯆꯥ ꯑꯃ ꯁꯨꯝ ꯌꯦꯡꯉꯨꯁꯤꯔꯥꯅ ꯇꯧꯕ ꯍꯥꯏ ꯃꯃꯥ ꯏꯃꯧ ꯃꯇꯣꯝꯇ ꯊꯥꯗꯣꯛꯀꯅꯨ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧ ꯍꯣꯏ ꯂꯥꯡꯂꯦꯟ ꯂꯥꯛꯑꯣ ꯏꯃꯥꯒ ꯊꯣꯛꯎꯔꯁꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ ꯊꯧꯕꯗꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯄꯥ ꯇꯣꯝꯕꯅ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯊꯕꯛꯇꯨꯕꯣ ꯂꯣꯏꯁꯜꯂꯝꯃꯦ ꯄꯥꯕ ꯐꯔꯦ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯥꯔꯤꯗꯤ ꯌꯨꯝꯗ ꯆꯪꯍꯧꯔꯕ꯭ꯔꯣ ꯆꯪꯍꯧꯔꯦ ꯏꯃꯥ ꯁꯤꯗ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯅꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯀꯧꯔꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯂꯥꯡꯂꯦꯟꯗꯤ ꯏꯃꯥ ꯂꯥꯡꯂꯦꯟ ꯄꯜꯂꯛꯄꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟꯗꯤ ꯍꯪꯉꯒ ꯑꯃꯨꯛ ꯌꯦꯡꯅꯗꯅ ꯂꯩꯔꯤꯗꯨꯅ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯥꯡꯂꯦꯟꯗꯣ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯈꯤꯌꯦ ꯆꯠꯈꯤ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯏꯃꯥꯅ ꯆꯠꯍꯜꯂꯤꯔꯣ ꯀꯗꯥꯏꯗꯒꯤ ꯏꯃꯥꯅ ꯆꯠꯍꯟꯗꯣꯏꯅೋ ꯏꯃꯥꯅꯗꯤꯅꯦ ꯆꯠꯇꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯗꯅꯦ ꯊꯔꯣꯏ ꯆꯥꯅꯤꯡꯉꯤ ꯉꯥꯏꯍꯥꯛꯇꯪꯅꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯤꯕꯅꯤ ꯅꯠꯇꯦ ꯏꯃꯥ ꯍꯣꯏꯕꯨ ꯀꯩꯝꯇ ꯍꯥꯏꯍꯧꯗ꯭ꯔꯕꯕ ꯃꯥꯅ ꯆꯠꯅꯤꯡꯃꯟꯕꯗꯣ ꯎꯕꯗꯅꯦ ꯏꯃꯥꯁꯨ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯕ ꯂꯣꯏꯔꯦꯍꯦ ꯏꯃꯥ ꯍꯣꯏꯁꯨꯕ ꯍꯟꯕꯨ ꯍꯜꯂꯛꯑꯅꯤꯗ ꯅꯨꯡꯁꯥ ꯑꯁꯨꯛ ꯌꯥꯝ ꯁꯥꯈ꯭ꯔꯀꯥꯟꯁꯤꯗ ꯑꯗꯨꯅꯤꯅꯦꯍꯦ
Imasu nungaitibani nungsasida. Tharoi chaninga kok leiraga loire. Ho masana khunjabana hena hawi ye. Tharoi chap manabasida. Yare si bungo. Ma lakta laki sanoba. Hey, mina wana halakpadudane ngangbi chaibiba tawgunu ko. Thaubudu imungda changki mapa tombana. Aidi ngasai si thokani haibase khangabani. E, aina ro sibo. Nachanupa sina saurini haidana imauda mo phubiba chaibiba tawradine. Hera, aikoi leiringaida mana adumaina hekta tawba yabro. Adubudi nachanupana namong nupi phui haibro. Adunini imaudo hek ubadane adum tethakhradabani. Chummi mana hojik tawribado tawsinnaribani. Aisune nachanupagi magunse chap chana khangabani. Numidangi matamni thauba magi nupida onsinduna. Nangoda kanana tharoi khunba chatlo haigeba. Tharoi khunba chapabu kaidawrage. Nungsa asukam sabasida wadabra haibanida. Wadida kaisu. Ngorok obu namaido loi kainaba. Is nongma phadoksibu. Nongma kagoresu pakhaline. Ho pakhatpiyo haidiye. Lamyam helena. Isana khulaga chajabasina hawina tawbaneba. Langle. Nangse nongmada ningthina potharaga leiti. Thabakse adom suduida tawraga lei. Yumdagi sum surakhibaninane tumina leibado hainadena tawbani. Adu oirasu pothabagi matamsu lakhinida. Karam kanda laktoiba. Ho aduburo mama oiramdaida. Is kumbadi hairene. Ngasi nongma kak tharoi khunba chatlugasida imana chak thonggi kayade. Imada sune aini ngasai chaikhibani. E tamodi karigi imada chairiba. Nangbu tharoi khunba chatlalena. Loiri he. Imasu nungshamaraktuda waramani na pakhalini. Imaga pabagana aibu machagumna nushina luna tawibase ayamna nungai. Imaga pabagadi aibu ubu ukhidreda. Langlindu momon nokjai. Moyani dine mamong nupi sida pura ngaurabani. Ainasu imaga pabagase aibu hek pokpiba ima pabani haina khalibani. Nungsi amna nungsi. Nangi thamoi aina munna khangi. Aikoi laizadubu karam palinu khangdi. Nungaina leiramganida. Aikoi laizado masagi mangau khara thibani. Nongmu chatlusi. Hoi, aisu khalamini udaba kuirena. Nongmane nga achauba ma puraga chatlasi. Hoi tamo. Tanja aduda mamasu chak chananabagi khawba chaklai. Langlen. Lao, chak loire, cha thongnaba tawrasi. Hoi ma. Yengoi. Ngaiko. Ibungona nangonda chaibra. Thawbana. Chaidire ima. Hai. Aise. Nangonda hangbro. Langlena tapna. Chaidi ima. Pare. Hek chaibadane. Aina mangonda mo chaigadawribani. Changnau mi changdo. Changdade kaino nupi maseni. Mi chang khara changnaba tabani. Pabadi kaurumaba. Kaurumi. Asumna makhoi pulabdu numidangi chak adu charami. Somdasu laija hana natre thabak suba nomba kalami. Masu khanglaklabani oiriba mayam asi. Thaba mamada onsinduna. Ima handakti aikhoi namase yam hongi. Hoini ima su sum yengibani. Thabakase khupha ama. Ima su ui. Aidi inamana sumaina tawrakani haibase thazarudabani. Hoini ima su thazadebo. Ima inkolgi pochega thadana amuk toiba ngahaktabu pothadrabani. Aduni nihi. Nungaiti asumaina tawbadi. Aisu nungaiti ngahak pothajaradi phagadaba. Nangsune pangbayaba matengdo pangsingadabani. Hoiba ima. Nanamane inkol surabasu nangna imungi thabak loisingadaba. Nanamase ngairaga leiba yaba nate. Ay adum tawidudi ima. Hoini tawibudi khangin. Adubo hairibani kaawdanaba. Adum pangdoini. Matomda thadokpa yaba nate. Chak thonglabasune nangsu insang semgadabani.
ꯀꯔꯤꯅꯤ ꯈꯪꯗꯦ ꯌꯥꯎꯕ ꯌꯥꯕꯗꯣ ꯌꯥꯎꯁꯤꯟꯒꯗꯕꯅꯤ. ꯍꯣꯏꯕ ꯏꯃꯥ, ꯑꯗꯨꯒꯅꯦ ꯅꯅꯝꯃꯅ ꯍꯧꯒꯠꯈ꯭ꯔꯒ ꯅꯪꯅ ꯇꯨꯝꯃꯒ ꯂꯩꯊꯣꯛꯄ ꯌꯥꯗꯦ, ꯅꯪꯁꯨ ꯍꯧꯒꯠꯀꯗꯕ. ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ ꯏꯃꯥ. ꯍꯧꯖꯤꯛꯇꯅꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯏꯃꯥꯅ ꯅꯍꯥꯟꯋꯥꯏ ꯉꯥꯡꯕꯤꯈꯤꯕ ꯃꯌꯥꯝꯗꯣ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯏꯅꯝꯃꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯅꯠꯇꯦꯅ. ꯍꯣꯏꯅꯦ, ꯍꯧꯖꯤꯛꯄꯨ ꯏꯅꯝꯃꯗꯣ ꯀꯥꯏꯗ ꯂꯩꯈꯤꯒꯦ? ꯃꯅꯤꯡꯗꯅꯦ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯍꯧꯕꯅꯤ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯁꯨ ꯏꯁꯤꯡ ꯍꯣꯟꯕ ꯑꯝꯇ ꯌꯥꯎꯁꯤꯜꯂꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯊꯕꯥ ꯆꯠꯈꯤꯔꯝꯃꯤ. ꯊꯣꯏꯅꯨꯅ ꯀꯣꯟ ꯀꯥꯗꯨꯅ ꯐꯤ ꯁꯥꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ. ꯊꯣꯏꯅꯨꯅ, ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ. ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯊꯣꯡꯕ ꯍꯥꯏꯔꯦꯗꯅ. ꯊꯣꯏꯕꯅ, ꯍꯥꯟꯅꯗꯤ ꯍꯥꯎꯔꯝꯗꯕꯅꯤ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯨꯕꯤ ꯆꯤꯈꯥꯏꯔꯤ. ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯣꯛꯏ. ꯊꯣꯏꯕꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤ. ꯊꯕꯥ ꯃꯅꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯅꯝꯃ ꯄꯣꯊꯥꯔꯨꯔꯣ, ꯀꯣꯟꯁꯤꯗꯤ ꯑꯩ ꯐꯦꯡꯍꯧꯔꯒꯦ. ꯌꯥꯅꯤꯗ. ꯌꯥꯔꯣꯏ, ꯆꯥꯛꯁꯨ ꯏꯅꯝꯃꯅ ꯊꯣꯡꯉꯤ. ꯀꯣꯟꯁꯦ ꯅꯪꯅ ꯐꯦꯡꯉꯁꯨ ꯋꯥꯏꯁꯤꯗꯤ ꯏꯅꯝꯃ ꯇꯩꯔꯛꯀꯦ. ꯃꯅꯦꯝ ꯊꯣꯏꯅꯨꯅ, ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ, ꯋꯥꯏꯁꯤꯗꯤꯅꯦ ꯏꯃꯥ ꯇꯩꯔꯒꯦ. ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯩꯒꯦ. ꯏꯃꯥꯅ ꯍꯥꯏꯁꯦ ꯏꯜꯂꯣ, ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ. ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯕꯗꯅꯦ ꯏꯃꯧꯁꯦ ꯋꯥꯔꯕꯅꯤ. ꯋꯥꯗꯦ ꯏꯃꯥ, ꯆꯠꯂꯣ ꯑꯗꯨ ꯄꯣꯊꯥꯔꯨꯔꯣꯕ. ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯇꯥꯜꯂꯛꯂꯕ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯄꯨꯔꯣꯏꯕ ꯊꯧꯕꯅ, ꯆꯪꯉꯕꯣ? ꯀꯣꯟꯗꯤ ꯐꯦꯡꯉꯕꯣ? ꯏꯃꯥꯒ ꯊꯕꯥꯒꯅ ꯇꯧꯍꯧꯔꯤ. ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯅꯝꯗꯅ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯅ ꯇꯥꯟꯁꯤꯜꯂꯛꯏ. ꯑꯣ, ꯅꯝꯗꯅ ꯇꯥꯟꯁꯤꯟꯕꯤꯔꯛꯑꯕ? ꯅꯪ ꯋꯥꯔꯝꯃꯅꯤꯅ ꯇꯧꯔꯤꯅꯤ. ꯋꯥꯁꯨ ꯀꯩꯁꯨ ꯋꯥꯗꯕꯁꯦ. ꯊꯕꯛꯁꯤꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ. ꯄꯣꯊꯥꯅꯤꯡꯕꯒ ꯐꯥꯎꯗꯦꯗ. ꯄꯣꯊꯥꯗ꯭ꯔꯗꯤ ꯁꯣꯏꯗꯅ ꯅꯥꯔꯛꯀꯅꯤꯀோ. ꯅꯥꯔꯣꯏꯗ ꯀꯩꯁꯨ. ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ, ꯑꯩꯗꯤ ꯄꯥꯈꯠꯂꯤꯅꯦ. ꯇꯥꯃꯣꯕꯨ ꯄꯥꯈꯠꯄ ꯐꯥꯎꯕ꯭ꯔꯥ? ꯐꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯐꯥꯎꯔꯝꯗꯧ ꯃꯥꯟꯗꯕ ꯑꯩꯗꯤ. ꯀꯃꯥꯏꯅ ꯃꯥꯟꯗ꯭ꯔꯤꯕ? ꯅꯍꯥꯟꯋꯥꯏꯗꯤ ꯊꯕꯛ ꯁꯨ ꯍꯥꯏꯅ ꯆꯩꯔꯤꯗꯨꯗꯤ. ꯑꯗꯣ ꯅꯪꯒꯤ ꯈꯨꯠꯁꯨꯁꯤꯗꯤ ꯍꯦꯟꯃꯜꯂꯦ. ꯐꯤ ꯈꯔ ꯑꯗꯨꯛ ꯁꯥꯎ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯉꯥꯏꯍꯥꯛ ꯁꯪꯕꯒ ꯏꯪꯈꯣꯜ ꯄꯣꯠ ꯆꯩ ꯊꯥꯎ ꯍꯥꯏꯕꯅꯤ. ꯑꯗꯣ ꯅꯪꯒꯤꯁꯤꯗꯤ ꯀꯥꯏꯗꯒꯤ ꯌꯦꯟ ꯉꯥꯅꯨ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯜꯂꯦ. ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ, ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯣꯛꯁꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯦ, ꯐꯤꯁꯨ ꯑꯃꯨꯛ ꯁꯥꯕ, ꯂꯧ ꯀꯨꯝꯕꯁꯨ ꯑꯃꯨꯛ ꯆꯠꯄ. ꯑꯗꯣ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ. ꯀꯩꯒꯤ ꯋꯥꯗꯕꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯔꯒ? ꯇꯥꯃꯣꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯑꯣꯏꯔꯦ. ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ, ꯅꯪꯁꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ. ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯣ ꯂꯧ ꯀꯨꯝꯕꯗꯤ ꯆꯠꯄ ꯌꯥꯔꯣꯏꯀꯣ? ꯆꯠꯂꯣꯏꯗ, ꯅꯍꯥꯟ ꯅꯣꯡꯃꯈꯛ ꯆꯠꯄꯒꯤ ꯋꯥꯅꯤ. ꯃꯇꯨꯡ ꯆꯠꯂꯗꯤꯅꯦ ꯑꯩꯗꯤ ꯁꯥꯎꯅꯤꯀꯣ. ꯆꯠꯂꯣꯏ ꯍꯥꯏꯔꯒ ꯏꯃꯥꯅꯁꯨ ꯆꯠꯀꯅꯨ ꯍꯥꯏ. ꯅꯪꯅ ꯋꯥꯕꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯕ. ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯤ. ꯑꯗꯣ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ, ꯇꯨꯝꯃꯁꯤ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯥꯡꯂꯦꯟꯁꯨ ꯊꯥ ꯂꯦꯞꯂꯦ, ꯃꯤꯔꯣꯜꯂꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯎꯅꯔꯝꯃꯤ. ꯑꯃꯨꯛ ꯎꯅꯕ ꯅꯠꯇꯅ ꯇꯣꯏꯅ ꯎꯅꯕꯁꯨ ꯐꯪꯗꯦ. ꯂꯥꯡꯂꯦꯟꯅ, ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗ ꯅꯌꯥꯡ ꯌꯥꯝ ꯀꯪꯉꯦ ꯍꯥꯏ ꯏꯃꯥꯅ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯥꯝ ꯐꯖꯔꯦ. ꯍꯣꯏ ꯏꯆꯦ, ꯃꯇꯝꯗꯨꯗ ꯑꯩ ꯏꯌꯥꯡ ꯈꯔ ꯀꯪꯉꯤ. ꯏꯃꯥꯅꯁꯨ ꯍꯥꯏ, ꯏꯆꯦꯁꯨ ꯌꯥꯝ ꯐꯖꯔꯦꯕꯣ. ꯅꯣꯏꯕꯗꯁꯨ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨꯗꯤ ꯊꯥ ꯂꯦꯞꯄꯒꯤ ꯇꯧꯔꯤꯅꯤ. ꯑꯗꯣ ꯅꯪꯗꯤ ꯌꯥꯝ ꯅꯣꯏꯕ ꯑꯣꯏꯗꯦꯗ. ꯑꯩꯅ ꯈꯔ ꯅꯣꯏꯒꯟꯗꯕ ꯍꯥꯏꯗꯣꯏꯅꯤ ꯏꯆꯦ. ꯑꯗꯣ ꯊꯣꯏꯕꯗꯤ ꯀꯃꯥꯏꯅ ꯇꯧꯏ? ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯂꯨꯅ ꯇꯧꯏ. ꯑꯗꯣ ꯏꯇꯩꯁꯨ ꯇꯧꯔꯝꯒꯅꯤꯗ. ꯅꯈꯣꯏ ꯅꯇꯩꯁꯨ ꯌꯥꯝ ꯐꯩꯗ. ꯏꯆꯦꯅ ꯈꯟꯕꯕꯨ ꯐꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ. ꯑꯗꯣ ꯅꯪꯒꯤ ꯅꯍꯥꯟꯋꯥꯏ ꯃꯉꯥꯎ ꯊꯤꯕ ꯃꯑꯣꯡꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕ꯭ꯔꯥꯕ? ꯇꯧꯗ꯭ꯔꯦꯗ ꯏꯆꯦ. ꯑꯗꯨꯅꯦꯕ, ꯃꯇꯝꯗꯨꯗ ꯏꯆꯦ ꯍꯣꯏꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤꯅꯦ, ꯑꯩꯅ ꯃꯔꯛ ꯈꯔ ꯋꯥꯔꯝꯕꯗꯣ ꯋꯥꯔꯝꯃꯣꯏꯗꯕꯅꯤ. ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯏ. ꯍꯩꯅꯈꯤꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦ. ꯂꯥꯡꯂꯦꯟ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ. ꯏꯆꯦ, ꯑꯩꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯂꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯀꯥꯏꯔꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯇꯧꯍꯧꯗ꯭ꯔꯦ.
ꯅꯪꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯝꯕꯁꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯏꯆꯦꯅ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯂꯒ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯋꯥꯈꯜ ꯁꯥꯊꯤꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯝꯕ ꯏꯃꯨꯡ ꯑꯗꯨꯁꯨ ꯈꯔ ꯁꯥꯐꯕ ꯉꯝꯂꯦ꯫ ꯅꯈꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯉꯝꯗꯦ꯫ ꯏꯁꯥꯒꯤ ꯁꯥꯕ ꯂꯤꯀꯣꯟꯁꯨ ꯐꯅꯌꯥꯝꯅ ꯁꯥꯖꯤꯟꯕ ꯉꯝꯗꯦ꯫ ꯑꯗꯣ ꯊꯥ ꯂꯦꯞꯄꯕ ꯃꯇꯝꯁꯤꯗꯗꯤ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯁꯨꯖꯤꯟꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯅ ꯁꯨꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗ꯫ ꯏꯃꯥꯒ ꯑꯩꯈꯣꯏ ꯊꯕꯛꯅ ꯍꯦꯛꯇ ꯇꯧꯕ꯫ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅꯁꯨ ꯌꯥꯗꯦ꯫ ꯏꯆꯦꯒꯤꯁꯨ ꯇꯧꯔꯤꯅꯤ꯫ ꯏꯃꯥꯒꯅꯦ ꯅꯈꯣꯏ ꯅꯇꯩꯒꯅ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ, ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥꯗ꯭ꯔꯤꯕꯔꯣ? ꯋꯥꯗꯦꯗ ꯏꯃꯥ꯫ ꯏꯃꯥꯕꯨ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗ ꯂꯩꯔꯨꯏꯅꯣ? ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯏꯃꯥ ꯇꯥꯔꯒ ꯂꯩꯕ꯫ ꯑꯣ, ꯂꯨꯝꯃꯒ ꯇꯥꯔꯤꯕ? ꯍꯣꯏꯅꯦ꯫ ꯐꯣꯡꯅ ꯑꯗꯨꯝ ꯇꯥꯔꯁꯨ ꯌꯥꯕꯁꯤꯗ꯫ ꯂꯨꯝꯃꯒ ꯇꯥꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯇꯧꯕꯅꯤꯅꯦ꯫ ꯏꯃꯥ, ꯅꯪꯁꯤꯁꯨꯕ꯫ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯆꯥ ꯅꯤꯡꯉꯣꯜ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕꯗ꯫ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯦ ꯎꯕꯗ ꯏꯃꯥꯁꯨ ꯄꯦꯜꯂꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯏꯃꯥꯅ ꯄꯥꯈꯠꯈꯤꯕꯅꯤ, ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯔꯥꯏꯕꯛ ꯊꯤꯕ ꯑꯣꯏꯔꯗꯤ ꯍꯥꯏꯗꯅ꯫ ꯏꯃꯥ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯔꯤ꯫ ꯏꯆꯥꯁꯤꯡꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ꯫ ꯅꯈꯣꯏꯅ ꯋꯥꯕꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯨꯅ ꯂꯩ꯫ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯅꯨꯡꯁꯤꯅꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯖꯔꯝꯃꯤ꯫